I S N G นี่ลองลาได้ค่ะนะ T S S I T A หรือ A ลองมาทำถูก T ก่อนแล้วก็ A E A A A 지금 아무 이런 S가 가만히 구워 너 이제 가잖아 이런 막하는 hindan가는 아니로 E 지금 이런 S로 S 맞아 어쩌고 아니로 I 띄우네요 이런 N G G ý trả lời rồi nè không hay cái gì cái pic này S cho cháu là tao có đồng gì đấy thì cháu cháu là thế chụp cho nó tới đó hai mươi rồi S đi mana ta hai đi mana ta N kita kita punya lebih baca lah hai kita mana cinta lah ya gini lah mango mới rồi em yêu Melody con em rồi em mama cái em rồi video thay à siga em rồi cái gì vậy nó 3 thì nó 2 phải em đó này đâu quá hả 1 em đây đâu rồi thì nó em đây rồi vào nè thì nó say 1 2 3 4 5 em mi 5 first name 이름이 good day same fast like that thank you da good day good morning Hi mi ama khanga sadi lai comment ni tarde lai su tarde kani luma tai na kana no hangde M A da good day breakfast chawrabo N N G G O O sigana banana iro B B A A N N A A A bagam N N A A makada orange iro ido iro siga O 우리 짝 싸가더리 뱀아 오 바로기 짝 싸들어 봐야 후지덕이야 오이로 A 페이페이 가나는 룸모가 쟁비리 주소 와스타임 주소 행걸라간 오이로 바 아리로 A 마카 핸다네노 에이로 A 엔유 N 지유 G 이유 E makada graph zero G makada number 5 ani iba sila zero G R A A A B B E E S S very good लोइरे अभी खत्म Kendala no mai mai cái online thì có được không? Mama mapunde sufaya Mama mapunde sufaya Udah school jatra buang semua Saturday ka Sunday ka bani Mama nó thấy sự của
시그대 일어나. 아도 안에 이러 그냥 약간 머밍이 받았나 봐. 이러 내가 머리 입었던 너. 도 안에 이러 와장아 도 안에 나고 립 온놈 tàu biểu có à ý cho bây giờ tôi đã lo đây 시야다. đi là tây rồi nó 나이야 저거지 이거 yêu đấy luôn Ace đây rồi chứ nào Ace sao hai này yêu 와라. 이러 시가 đi để qua rồi sẽ 이러 qua bây giờ thì thôi thế nào nữa qua bây giờ thì nó nghĩ là mà chắc thủ đây à tôi rồi thế nào này tôi rồi đi mà mình chơi với thằng nào rồi mình chơi với thằng nào sao 마미. 마미 이제 봐도 손도 좋나. 온다. à tôi ăn này rồi có sẵn làm tao nó tôi ăn này rồi 와나나 때문에. đã có đi 그냥 짜 tôi 이러 이거 다이다 뒤주죠. 이러 이러네 타와이자이 보이 이러 rồi đây mà mình sẽ gặp rồi 해변에 가져놓죠. 해변에 보드 걸로 사달라. nó hello đã có đi thank you on tàu cho lại biểu qua vang ngang được số on tàu cho thằng biểu qua ai hồi pung hôm khai thara cái này bắt đầu chúng time pass cái thay bây giờ này nghe lại cái bubble sẽ bị bao giờ bắt đầu đâu ya xem qua lo sao sao lo on nang lo mà thấy là sao xin tao làm gì hả thôi cho bà nó cái nhang thùng thôi đi rồi bị ta cái chân bố bị cái hay cái gì rồi bị ấy time pass cái này tôi đã thay là bị actually original time thì pung hôm mà khai này bỏ hả cái nó mi sẽ message xài gì đi golden is good morning xem bố bị ấy chết lại mà đã có đi tụi mình đâu nó để sao misunderstanding mà bây giờ understanding mà nhà nó lôi là bạn nhìn tụi mình tao đi cái gì nó Jang malu pulau na lebat tahu itu bani. Dah aku dia lagi usum kakak kan lagi sama siapa ai isa kan nuai te kang de jaga o. Lagi pura kan ngan jatuh ino.
ꯀꯩꯇꯧꯗꯣꯏꯅꯣ ꯃꯃꯥꯅ ꯅꯪ ꯀꯧꯗꯣꯏꯅꯤ ꯆꯦ ꯔꯣꯕꯤꯇꯥꯅ ꯍꯀꯥꯝ ꯆꯟꯈ꯭ꯔꯦ ꯆꯦ ꯔꯣꯕꯤꯇꯥꯗꯤ ꯕꯥꯔꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯔꯤ ꯂꯥꯏꯛꯀ ꯅꯝꯁꯜꯂꯝꯗꯦ ꯅꯣꯏ ꯏꯕꯣ ꯑꯝꯇ ꯏꯔꯣ ꯁꯅꯥ ꯏꯔꯣ ꯉꯁꯥꯏꯗ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯩꯁꯨ ꯄꯣꯊꯥꯗꯣꯏꯗꯦ ꯑꯩꯅ ꯇꯥꯏꯝ ꯄꯥꯁꯀꯤ ꯑꯣꯏꯅ ꯊꯥꯔꯛꯏꯃꯤꯗ ꯆꯦ ꯔꯣꯕꯤ ꯉꯔꯥꯡ ꯑꯦꯜꯕꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯀꯨꯏꯅ ꯆꯥꯎ ꯍꯩꯇꯕꯃꯤ ꯅꯣꯡ ꯀꯟꯅ ꯆꯨꯊꯔꯛꯅꯅꯦ ꯅꯪ ꯉꯥꯡꯕ ꯃꯈꯣꯜ ꯑꯝꯇ ꯇꯥꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯒꯗꯤ ꯁꯨꯝ ꯊꯣꯛꯑꯕꯅꯦ ꯀꯥꯏꯗ ꯂꯥꯏꯛ ꯅꯝꯁꯜꯂꯝꯃꯨ ꯂꯥꯏꯛ ꯏꯔꯣ ꯁꯔꯃ ꯍꯥꯏ ꯍꯥꯏꯈ꯭ꯔꯦ ꯁꯔꯃ ꯁꯤꯁꯇꯔ ꯂꯥꯏꯛ ꯇꯧꯔꯝꯃꯨꯅꯦ ꯆꯦ ꯔꯣꯕꯤ ꯂꯥꯏꯛ ꯇꯧꯁꯜꯂꯝꯃꯨ ꯑꯗꯨ ꯑꯣꯀꯦ ꯕꯣꯕꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯅꯤ ꯆꯦ ꯔꯣꯕꯤ ꯑꯩ ꯇꯧꯗꯣꯏꯅꯤ ꯆꯦ ꯔꯣꯕꯤ ꯁꯔꯃ ꯗꯥ ꯒꯨꯔꯗꯤꯞ ꯑꯩꯒꯤ ꯂꯥꯏꯐꯇ ꯁꯣꯞ ꯁꯨꯝ ꯌꯥꯎꯕꯅꯤꯅꯅꯦ ꯅꯣꯏꯒꯤꯗꯁꯨ ꯑꯩꯅ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯁꯪꯗꯕꯅꯤꯅꯀꯣ ꯁꯦꯀꯦꯟ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯔꯣꯕꯤ ꯋꯥ ꯉꯥꯡꯕꯁꯨ ꯀꯤꯔꯦ ꯋꯥ ꯑꯃ ꯃꯃꯥ ꯉꯥꯡꯕꯗꯅꯦ ꯃꯃꯥ ꯀꯣꯆꯤ ꯆꯦꯠꯇꯅ ꯋꯥ ꯃꯃꯥ ꯉꯥꯡꯉꯛꯇꯣꯏ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩꯅ ꯋꯥ ꯍꯥꯏꯕꯁꯨ ꯀꯤꯔꯦ ꯑꯩꯅ ꯑꯩꯅ ꯑꯆꯥꯄꯣꯠ ꯑꯗꯨꯝ ꯄ꯭ꯔꯃꯥꯟ ꯄꯤꯔꯤꯁꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯕ ꯅꯪꯉꯣꯟꯗꯗꯤ ꯄꯩꯁꯥ ꯄꯤꯔꯣꯏꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯗꯤ ꯀꯥꯏꯗ ꯌꯥꯗꯣꯔꯤꯒꯦꯅꯦ ꯌꯦꯡꯊꯣꯛ ꯌꯦꯡꯖꯤꯟ ꯇꯧꯅꯗ꯭ꯔꯗꯤ ꯅꯠꯇ꯭ꯔꯥ ꯁꯤ ꯕꯣꯕꯤ ꯉꯥꯛꯇꯪ ꯂꯩꯔ ꯂꯥꯛꯀꯦ ꯀꯣ ꯌꯥꯔꯣꯏ ꯗꯥ ꯒꯨꯔꯗꯤꯞ ꯁꯨꯝ ꯂꯩꯌꯨ ꯑꯗꯨꯏꯁꯦ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯂꯒ ꯆꯠꯂꯦꯀꯣ ꯍꯣꯏ ꯆꯠꯀꯅꯨ ꯗꯥ ꯒꯨꯔꯗꯤꯞ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯤꯟꯅꯔꯣꯏꯗꯣꯏꯕ ꯑꯩꯗꯤ ꯑꯗꯨꯝ ꯑꯣꯟ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯇꯤꯟꯅꯔꯣꯏꯗꯣꯏꯕ ꯑꯣꯀꯦ ꯗꯥ ꯒꯨꯔꯗꯤꯞ ꯆꯠꯀꯦ ꯇꯧꯔꯤꯁꯦ ꯃꯔꯝ ꯑꯃꯒꯤꯅꯤ ꯁꯔꯃ ꯅꯪ ꯈꯪꯉꯣꯏ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯆꯦ ꯔꯣꯕꯤꯇꯥ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯗꯧꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯅꯩꯁꯤꯗꯤ ꯁꯤ ꯀꯩꯗꯧꯔꯒꯦꯁꯦ ꯅꯨꯄꯥꯅ ꯑꯗꯨꯌꯥꯝ ꯋꯥꯔꯧ ꯄꯨꯔꯧꯕ ꯐꯠꯇꯦ ꯆꯦ ꯔꯣꯕꯤꯇꯥꯒ ꯀꯧꯅꯧ ꯆꯦ ꯔꯣꯕꯤꯇꯥꯅꯁꯨ ꯗꯥ ꯒꯨꯔꯗꯤꯞꯀ ꯀꯧꯅꯔꯣ ꯆꯦ ꯔꯣꯕꯤꯇꯥꯗꯤ ꯀꯔꯤꯝ ꯈꯜꯂꯝꯃꯣꯏꯗ ꯃꯤꯗꯨꯅꯕꯨ ꯑꯦꯜꯕꯤ ꯆꯪꯉꯛꯅ ꯈꯣꯠꯂꯛꯅ ꯇꯧꯔꯤꯁꯤꯅꯤꯅ ꯅꯨꯄꯥꯗꯗꯤ ꯅꯨꯄꯤꯅ ꯍꯥꯟꯅ ꯀꯧꯒꯗ꯭ꯔꯥ ꯑꯗꯣ ꯅꯨꯄꯥꯅ ꯍꯥꯟꯅ ꯀꯧꯕ ꯂꯩꯗꯅ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯐꯠꯇꯕꯁꯨ ꯈꯟꯅ ꯄꯣꯟꯇꯦ ꯅꯪ ꯆꯤꯆꯦ ꯍꯥꯏꯅ ꯇꯧꯔꯝꯃꯒ ꯆꯦ ꯔꯣꯕꯤꯇꯥꯅ ꯑꯗꯨꯃꯥꯏꯅ ꯆꯪꯉꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤꯁꯨ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯅꯔꯤꯅ ꯇꯧꯔꯤꯅꯤ ꯃꯃꯥꯏ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯑꯗ ꯑꯣꯟꯗ ꯊꯝꯒꯦ ꯀꯩꯒꯤ ꯆꯦ ꯔꯣꯕꯤꯅꯁꯨ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯕꯣ ꯃꯤ ꯃꯉꯥ ꯂꯩ ꯀꯣꯃꯦꯟ ꯇꯧꯔꯣ ꯂꯨꯝꯃꯒ ꯇꯥꯅꯤꯡꯉꯤꯔꯣ ꯇꯥꯔꯁꯨ ꯀꯥꯏꯗꯦ ꯃꯁꯤ ꯃꯣꯇꯣꯔ ꯇꯪꯈꯥꯏ ꯊꯣꯡꯕ ꯀꯩꯗꯧꯔꯤꯅꯣ ꯑꯣꯜꯂꯛꯀꯦ ꯇꯧꯕ ꯑꯩꯌꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯄꯥꯏꯅꯨ ꯍꯥꯏꯗ꯭ꯔꯦ ꯑꯗꯨꯅ ꯂꯣꯏ ꯆꯨꯔꯦꯅꯦ ꯁꯤꯒꯩꯁꯤꯒ ꯐꯨꯗꯧꯔꯃꯤ ꯅꯪ ꯑꯩꯅ ꯐꯨꯕ ꯍꯥꯏꯗꯣ ꯈꯪꯉꯨ ꯐꯖꯅ ꯐꯨꯕ ꯍꯥꯏꯗꯣ ꯁꯤ ꯏꯔꯣ ꯑꯩꯅ ꯃꯨꯊꯠꯂꯤꯁꯤ ꯏꯔꯣ ꯅꯈꯨꯠ ꯅꯁꯥꯅ ꯌꯥꯝ ꯂꯦꯡꯕꯅꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯩꯗꯤ ꯐꯠꯇꯔꯣ ꯐꯠꯇꯦ ꯅꯪꯗꯤ ꯍꯧꯕꯗꯩ ꯂꯣꯏꯕ ꯑꯩꯒꯤ ꯑꯦꯅꯤ ꯂꯥꯏꯐꯇ ꯌꯥꯎꯕꯤꯕꯅꯤ ꯅꯪꯗꯤ ꯐꯠꯇꯦ ꯐꯥꯒꯤ ꯇꯧꯕꯅꯤꯅ ꯃꯤ ꯁꯔꯃꯥꯁꯤꯗꯤ ꯅꯪ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯒꯤ ꯑꯌꯨꯛ ꯊꯥ ꯅꯨꯡꯊꯤꯟ ꯀꯅꯥꯝ ꯂꯩꯇ꯭ꯔꯁꯨ ꯃꯥ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯗꯔꯁꯨ ꯑꯣꯟꯗꯤ ꯊꯝꯗꯣꯏꯅꯤ ꯁꯔꯃꯥꯒ ꯑꯩꯒ ꯈꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯎꯁꯥꯅ ꯕꯣꯕꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯦ ꯎꯁꯥ ꯆꯦ ꯎꯁꯥ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕꯣ ꯅꯪ ꯉꯁꯤ ꯑꯦꯜꯕꯤ ꯊꯥꯗ꯭ꯔꯕꯣ ꯑꯩ ꯑꯗꯨꯝ ꯇꯥꯏꯝ ꯄꯥꯁꯀꯤ ꯊꯥꯔꯤꯃꯤꯗ ꯉꯥꯛꯇꯪ ꯕꯣꯕꯤ ꯂꯚ ꯌꯨ ꯁꯔꯃ ꯑꯩꯈꯣꯏꯅꯤ ꯅꯣꯡꯃ ꯑꯝꯇ ꯇꯥꯎꯗ ꯎꯅꯁꯤꯗꯅ ꯗꯦꯠ 29 30ꯒꯤꯗ ꯎꯅꯁꯤꯔꯣ ꯆꯥꯛ ꯊꯣꯡꯉ ꯆꯥꯛꯇꯤ ꯂꯣꯏꯔꯦꯕꯀꯣ ꯍꯤꯟꯖꯥꯡ ꯃꯊꯣꯜ ꯇꯪꯉꯥꯏ ꯊꯣꯡꯉꯅꯤ ꯍꯔꯤꯕꯣꯛꯀ ꯍꯥꯞꯄꯒ ꯑꯗꯣ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯃꯥ ꯑꯩ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯕ ꯔꯦꯁꯤꯄꯤ ꯀꯩꯅꯣꯗꯣ ꯊꯣꯡꯕ ꯊꯥꯛꯄꯗꯨꯒꯤꯅꯦ ꯆꯥꯕꯗꯨꯗꯤ ꯌꯥꯝ ꯆꯥꯗꯕꯅꯤꯅ ꯃꯤꯅ ꯌꯦꯡꯅꯤꯡꯉꯣꯏꯑꯕ ꯈꯪꯕ ꯆꯦ ꯎꯁꯥ ꯑꯗꯨꯅ ꯊꯣꯡꯕ ꯊꯥꯛꯄꯩ ꯊꯥꯡꯒꯠꯂꯛꯀꯗꯕ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣꯗꯤ ꯊꯥꯡꯒꯠꯇ ꯌꯥꯗꯕꯅꯤꯅ ꯑꯃꯅꯤ ꯇꯧꯖꯩꯅ ꯍꯥꯏ ꯆꯦ ꯕꯣꯕꯤ ꯍꯦꯜꯂꯣ ꯄ꯭ꯔꯤꯟꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯤꯟꯁ ꯑꯩꯒꯤ ꯈꯤꯇ ꯂꯥꯏꯐꯇ ꯉꯥꯏꯈꯣ ꯆꯪꯉꯛꯄꯩꯗꯃꯛ ꯋꯦꯜꯀꯝ ꯈꯤꯇ ꯉꯥꯏꯌꯨꯅꯦ ꯈꯤꯇꯪ ꯉꯥꯏꯔꯛꯑꯣ ꯕꯣꯕꯤ ꯑꯩ ꯀꯣꯏꯔꯨꯒꯦ ꯕꯤꯛ ꯕꯖꯥꯔꯗ ꯉꯁꯤ ꯀꯣꯏꯔꯨꯗꯣꯏꯔꯥ ꯅꯪ ꯉꯔꯥꯡ ꯇꯥꯎꯟ ꯊꯣꯛꯀꯥꯟꯅ ꯊꯣꯛꯇ꯭ꯔꯕꯣ ꯔꯣꯕꯤꯇꯥ ꯀꯤꯆꯟ ꯆꯦ ꯎꯁꯥ ꯋꯦꯜꯀꯝ ꯎꯁꯥꯅꯃꯩ ꯁꯦꯇꯔꯗꯦꯁꯦ ꯉꯟꯅ ꯁꯨꯇꯤ ꯊꯥꯏ ꯑꯗꯨꯅ ꯇꯧꯗ꯭ꯔꯦ ꯀꯣꯟꯅ ꯇꯧꯔꯛꯀꯅꯤ ꯑꯣ ꯑꯩ ꯗꯦꯜꯂꯤ ꯃꯇꯝ ꯄꯨꯡ 3:30ꯗꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯪꯕꯗꯨꯒ ꯊꯥꯔꯛꯏꯅꯤꯗ ꯑꯩꯁꯦ ꯗ ꯀꯤꯆꯟ ꯄ꯭ꯔꯤꯟꯁ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯔꯣꯕꯤꯇꯥ ꯐꯖꯅ ꯆꯦ ꯔꯣꯕꯤꯇꯥꯁꯦ ꯀꯅꯥꯅꯣ ꯆꯦ ꯔꯣꯕꯤꯇꯥꯁꯦ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯑꯩꯒꯤ ꯏꯆꯦꯅꯤ ꯂꯥꯏꯛꯁꯦ ꯄꯪꯀꯥꯗ ꯀꯥꯏ ꯗꯥ ꯒꯨꯔꯗꯤꯞ ꯀꯥꯍꯜꯂꯦ ꯃꯥꯅ ꯗꯥ ꯒꯨꯔꯗꯤꯞ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯅꯦ ꯅꯨꯄꯥꯅꯤ ꯊꯃꯣꯏ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨꯅꯦ ꯁꯣꯄꯤꯡ ꯇꯧꯊꯔꯛꯇꯣꯔꯦ ꯅꯨꯄꯤ ꯃꯆꯥꯁꯦ
ꯑꯩ ꯀꯩ ꯌꯥꯎꯕꯤꯔꯛꯀꯦ ꯍꯥꯏꯅꯣ ꯁꯔꯃꯥ ꯁꯤꯁꯇꯔ ꯑꯩꯈꯣꯏꯅꯤ ꯐꯪꯉꯁꯤꯔꯣ ꯗꯦꯠ 29ꯒꯤꯗ ꯆꯦꯔꯥꯎꯕꯤꯁꯨ ꯐꯪꯅꯔꯝꯁꯤꯅ ꯆꯦ ꯎꯆꯥꯅ ꯁꯤꯜꯆꯔꯗ ꯂꯩꯕꯅꯤ ꯆꯦ ꯎꯆꯥ ꯑꯩꯈꯣꯏ ꯅꯣꯡꯃ ꯐꯪꯉꯁꯤꯗꯅ ꯑꯝꯇꯪ ꯆꯦꯔꯥꯎꯕꯤ ꯅꯪ ꯐꯪꯅꯕ ꯂꯥꯛꯀꯦ ꯌꯥꯒꯗ꯭ꯔꯣ ꯆꯥꯛ ꯆꯥꯕ ꯈꯣꯠꯄꯒꯤꯒ ꯅꯠꯇꯦꯀꯣ ꯉꯥꯛꯇꯪꯒꯤ ꯁꯦꯀꯦꯟ ꯃꯤꯅꯤꯠ 5-10 ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯩꯅꯤꯗ ꯕ꯭ꯂꯣꯛ ꯅꯝꯃꯁꯨ ꯅꯪ ꯃꯁꯛ ꯌꯥꯎꯍꯜꯂꯣꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯪꯅ ꯋꯦꯜꯀꯝ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯨꯅ ꯌꯥꯔꯦ ꯑꯗꯨꯅ ꯄ꯭ꯔꯤꯟꯁ ꯑꯩꯔꯣ ꯒꯟꯙꯔꯤ ꯃꯆꯥꯅꯨꯄꯤꯅꯤ ꯇꯨꯀꯠꯆꯩꯌꯦ ꯒꯥꯟꯙꯔꯤ ꯃꯆꯥꯅꯨꯄꯤꯅꯤ ꯀꯥꯏꯈꯔꯦ ꯃꯣꯏꯗꯤ ꯈꯪꯅꯕ ꯂꯩꯔꯝꯒꯅꯤ ꯑꯣꯀꯦ ꯃꯃꯤꯠꯇꯣ ꯃꯄꯤ ꯇꯧ ꯅꯝꯁꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯁꯤ ꯃꯅꯨꯡ ꯆꯪꯉꯝꯃꯅꯤꯗꯅ ꯌꯥꯝ ꯇꯩꯅꯕ ꯐꯔꯁꯇꯕ꯭ꯂꯣ ꯔꯛꯁꯥ ꯕꯟꯙꯟꯗ ꯐꯪꯉꯁꯤꯔꯣ ꯔꯛꯁꯥ ꯕꯟꯙꯟꯁꯦ ꯗꯦꯠ ꯀꯌꯥꯗꯅꯣ ꯍꯥꯏꯌꯣ ꯆꯦ ꯎषꯥ ꯀꯌꯥ ꯁब्जी बना लेगा कौन सा चीज़ ꯑꯩꯕꯨ ꯊꯧꯑꯣꯏꯗꯕ ꯃꯤꯅ ꯀꯧꯔ ꯈꯨꯝꯕ ꯇꯜꯂꯤꯀꯣ ꯑꯁꯦꯡꯕ ꯍꯥꯏꯖꯔꯒꯦ ꯂꯣꯏꯔꯦ ꯄ꯭ꯂꯤꯁꯅ ꯍꯧꯔꯛꯑꯕ ꯆꯪꯉꯛꯄꯒ ꯁꯣꯅꯣ ꯆꯨꯒꯅꯨ ꯅꯪꯒꯤ ꯀꯃꯦꯟ ꯄꯥꯔꯛꯏꯕ ꯃꯌꯥꯝꯁꯤꯅꯤꯅ ꯊꯧꯑꯣꯏꯗꯕꯒ ꯍꯥꯏꯈ꯭ꯔꯦꯅꯦ ꯄ꯭ꯔꯤꯟꯁꯁꯤꯁꯨ ꯐꯪꯅꯁꯤ ꯐꯪꯅꯁꯤ ꯍꯥꯏꯅ ꯇꯧꯅꯔꯒ ꯑꯃꯨꯛ ꯐꯪꯅꯕ ꯉꯝꯗ꯭ꯔꯦ ꯉꯁꯥꯏ ꯕ꯭ꯔꯣꯕꯤ ꯐꯪꯉꯗꯤ ꯃꯣꯕꯥꯏꯜ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧ ꯇꯥꯏ ꯀꯩꯒꯤ ꯏꯅꯥꯎꯒꯤ ꯂꯨꯍꯣꯡꯕ ꯐꯣꯇꯣꯗꯣ ꯌꯥꯝ ꯐꯖꯩ ꯑꯗꯨꯒꯤ ꯀꯣꯃꯦꯟ ꯇꯧꯔꯛꯄꯅꯤ ꯕꯥꯏ ꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯉꯥꯛꯇꯪ ꯂꯥꯏꯟꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯆꯪꯉꯛꯄꯒ ꯊꯣꯛꯄꯁꯦ ꯑꯩꯉꯣꯟꯗ ꯋꯥꯆꯞ ꯑꯋꯥꯔ ꯐꯪꯉꯣꯏꯅꯦ ꯆꯦ ꯃꯤꯅꯤꯠ 10-15 ꯀꯨꯟꯗꯁꯨ ꯂꯩꯕꯤꯌꯨꯅ ꯁꯔꯃꯥ ꯁꯤꯁꯇꯔ ꯑꯩ ꯏꯊꯟꯇ ꯅꯣꯡꯐꯥꯎ ꯆꯠꯍꯟꯗꯦ ꯁꯤꯅ ꯑꯩ ꯊꯣꯛꯄ ꯉꯝꯗꯦꯅꯦ ꯃꯥ ꯌꯥꯎꯗꯅ ꯊꯥꯗꯦ ꯕꯣꯕꯤ ꯃꯥ ꯌꯥꯎꯔꯁꯨ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯁꯨ ꯅꯤꯡꯉꯥꯏꯇꯧꯕ ꯃꯤꯅ ꯀꯧꯕ ꯇꯜꯂꯤ ꯅꯤꯡꯉꯥꯏꯇꯧꯕ ꯃꯤꯅ ꯀꯧꯕ ꯇꯜꯂꯤ ꯁꯂꯥꯏꯃ ꯈꯨꯃꯟ ꯋꯦꯜꯀꯝ ꯂꯣꯏꯇꯥꯕꯤꯗ ꯆꯦ ꯎꯆꯥ ꯄ꯭ꯔꯤꯟꯁꯁꯦ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯌꯥꯝ ꯇꯧꯔꯤ ꯃꯥ ꯃꯊꯟꯇ ꯄꯣꯛꯄꯒꯤꯅꯦ ꯑꯣꯏꯅꯖꯔꯤꯅꯤꯁꯦ ꯂꯣꯏꯇꯥ ꯈꯤꯇꯪ ꯆꯦ ꯎꯆꯥ ꯆꯦ ꯄꯨꯟꯁꯤ ꯂꯣꯏꯇꯥ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯂꯥꯏꯃ ꯔꯣꯃꯤꯇꯥꯗꯣ ꯍꯪꯉꯣ ꯆꯦ ꯄꯨꯟꯁꯤꯔꯣꯜꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤꯀꯣ ꯄꯨꯟꯁꯤꯔꯣꯜ ꯑꯣꯟꯅ ꯊꯪꯉ ꯑꯩ ꯆꯥꯡꯅ ꯍꯣꯡꯉꯤ ꯍꯣꯏ ꯍꯣꯏ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯀꯩꯝ ꯀꯥꯏꯗꯦ ꯆꯦ ꯄꯨꯟꯁꯤꯔꯣꯜꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝ ꯆꯥꯎꯕꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯥꯒꯠꯅꯤꯡꯉꯤ ꯁꯂꯥꯏꯃ ꯆꯦ ꯄꯨꯟꯁꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯅꯝꯕꯔ ꯕ꯭ꯂꯣꯛ 5 ꯆꯦ ꯔꯣꯕꯤꯇꯥ ꯕꯣꯕꯤ 31ꯗ ꯑꯣꯏ ꯃꯥꯜꯂꯦ ꯑꯣ 31ꯗ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯁꯦꯂꯔꯤꯁꯤ ꯂꯥꯛꯑꯅꯤ ꯐꯪꯉꯁꯤ ꯀꯥꯏꯗꯦ ꯀꯩꯅꯣꯗ ꯀꯣꯏꯔꯨꯁꯤꯔꯥ ꯁꯔꯃ ꯀꯩꯒꯤ ꯅꯪ ꯄꯥꯔꯛ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯥꯏꯅꯦ ꯇꯨ ꯁꯒꯥꯔꯤꯀꯥꯗ ꯆꯠꯂꯨꯁꯤꯔꯥ ꯁꯔꯃ ꯕ꯭ꯂꯣꯛ ꯇꯧꯗꯦꯀꯣ ꯅꯨꯡꯊꯪꯅ ꯁꯨꯒꯥꯏꯌꯨ ꯄ꯭ꯂꯤꯖ ꯌꯥꯝ ꯋꯥꯔꯧ ꯄꯨꯔꯧꯒꯟꯕꯅꯤ ꯄ꯭ꯔꯤꯟꯁꯀꯤ ꯚꯤꯗꯤꯑꯣ ꯏꯗꯤꯠꯁꯦ ꯌꯥꯝ ꯐꯖꯕꯩ ꯋꯥꯅꯤ ꯁꯒꯥꯔꯤꯀꯥꯅꯅꯦ ꯔꯤꯁꯣꯔꯠ ꯑꯃ ꯂꯩꯌꯦꯕ ꯑꯗ ꯃꯐꯝ ꯀꯌꯥꯝ ꯐꯖꯩ ꯑꯗꯣ ꯀꯣꯏꯔꯨꯁꯤꯀꯣ ꯄꯥꯔꯛꯇꯁꯨ ꯆꯠꯇꯣꯏꯅꯤ ꯏꯃꯥꯒꯤ ꯁꯦꯂꯔꯤ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯃꯟꯗꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯁꯒꯥꯔꯤꯀꯥꯗ ꯋꯥꯎꯕꯒꯤ ꯐꯥꯒꯤ ꯁꯔꯃ ꯁꯒꯥꯔꯤꯀꯥ ꯀꯣꯏꯔꯨꯁꯤꯗꯅ ꯁꯔꯃ ꯅꯣꯏ ꯅꯨꯄꯥ ꯀꯔꯤ ꯖꯣꯕ ꯇꯧꯒꯦ ꯐꯖꯅ ꯔꯥꯅꯤꯈꯥꯒꯤ ꯄꯣꯏꯟ ꯌꯧꯔꯦ ꯇꯥꯕꯗ ꯆꯪꯉꯛꯂꯅꯤ ꯍꯥꯏꯅ ꯄꯦꯗꯣ ꯈꯪꯖꯔꯦ ꯑꯩꯅ ꯑꯥꯔꯖꯦꯟꯇꯤꯅꯥꯁꯨ ꯂꯥꯛꯆꯔꯦ ꯋꯥꯎ ꯃꯥꯏ ꯗꯤꯌꯔ ꯁꯤꯁꯇꯔ ꯕ꯭ꯔꯣ ꯏꯁ ꯀꯃꯤꯡ ꯅꯥꯎ ꯋꯦꯜꯀꯝ 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 ꯆꯥꯎꯅ ꯆꯟꯅ ꯐꯝꯐꯝ ꯁꯣꯐꯥꯗ ꯄꯤꯔꯤꯁꯦ ꯈꯟꯕꯤꯌꯨ ꯁꯔꯃ ꯕꯣꯕꯤ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯔꯣꯖꯤ ꯁꯨꯔꯒ ꯆꯥꯔꯤꯕ ꯅꯨꯄꯤꯅꯤ ꯑꯦ ꯏꯕꯥꯏꯒ ꯅꯪꯒ ꯆꯪꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯈꯛꯇꯪꯗꯅꯤ ꯇꯥꯜꯂꯤꯁꯦ ꯇꯧꯒꯅꯨꯗ ꯏꯀꯥꯏꯕ ꯄꯤꯅꯨꯗ ꯃꯥꯏꯀ꯭ꯔꯦꯐꯣꯟꯒ ꯄꯥꯏꯔ ꯏꯁꯩꯒ ꯁꯛꯈ꯭ꯔꯦ ꯏꯁꯩ ꯑꯃ ꯁꯛꯀꯥꯏꯔꯛꯎꯗꯅ ꯑꯩꯈꯣꯏꯗꯣ ꯕꯥꯃꯣꯟꯒꯤ ꯁꯤꯟꯐꯝ ꯃꯤ ꯑꯍꯟꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯣ ꯑꯣ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯁꯔꯃ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯁꯒꯥꯔꯤꯀꯥ ꯆꯪꯉꯨꯁꯤꯔꯕ ꯏꯊꯣꯟ ꯆꯪꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯏꯃꯥ ꯏꯆꯥꯠꯇ ꯈꯤꯇꯪ ꯉꯥꯏꯔꯦ ꯖꯜꯗꯤ ꯂꯤꯈꯣ ꯈꯤꯇꯪ ꯉꯥꯏꯔꯦ ꯔꯣꯃꯤꯇꯥ ꯀꯤꯆꯟ ꯄ꯭ꯔꯤꯟꯁ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯕ ꯃꯤ ꯊꯣꯛꯈꯣ ꯍꯥꯏꯕꯗꯨꯒ ꯊꯣꯛꯂꯦ
ꯀꯅꯥꯒꯤ ꯑꯦꯜꯕꯤꯗꯅꯣ ꯍꯥꯏꯅꯩꯁꯦ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯣꯏ ꯋꯥꯔꯤꯁꯦ ꯀꯆꯟ ꯏꯇꯥꯎ ꯕꯣꯝ ꯂꯪꯅꯔꯒꯗ ꯏꯆꯦ ꯎꯁꯥ ꯊꯦꯡꯀ꯭ꯌꯨ ꯍꯣꯔꯦꯟ ꯄꯨꯡ 3:30ꯗ ꯑꯃꯨꯛ ꯊꯥꯅꯤꯀꯣ ꯑꯗꯨꯅꯤ ꯑꯩꯒꯤ ꯁꯤꯛꯁꯟ ꯃꯇꯝꯗꯤ ꯀꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒꯁꯨ ꯃꯌꯥꯝ ꯆꯪꯕꯤꯔꯛꯀꯣ ꯕꯣꯔꯗꯤꯡꯁꯤꯡ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯗꯥꯒꯣꯗ ꯑꯩꯁꯨ ꯈꯜꯂꯤ ꯂꯥꯏꯐ ꯍꯦꯟꯒꯠꯂꯤꯁꯦ ꯂꯥꯏꯐ ꯍꯦꯟꯒꯠꯂꯤꯁꯦ ꯅꯪꯅ ꯍꯦꯟꯒꯠꯍꯜꯂꯤꯅꯦꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯣꯏꯗ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯊꯥꯅꯤ ꯑꯩꯅ ꯑꯌꯨꯛꯇ ꯊꯥꯔꯒꯅ ꯀꯅꯥ ꯑꯁꯪꯕ ꯃꯤ ꯆꯪꯉꯛꯄ꯭ꯔꯥ ꯌꯦꯡꯒꯦꯅ ꯊꯥꯔꯤꯕ ꯁꯉꯥꯏ ꯔꯣꯕꯤ ꯑꯩꯈꯣꯏꯒꯤ ꯏꯇꯤꯡ ꯅꯠꯇꯦ ꯁꯉꯥꯏ ꯀꯥꯏꯗ ꯆꯪꯕꯩ ꯑꯣꯏꯃꯥ ꯂꯣꯏꯔꯦ ꯍꯦꯟꯖꯟꯒꯅꯨꯍꯦ ꯁꯔꯃꯥ ꯅꯪꯕꯨ ꯅꯪꯕꯨ ꯀꯌꯥꯝ ꯇꯣꯟꯕ ꯃꯤꯅꯣꯅꯦ ꯆꯠꯂ ꯕꯣꯕꯤ ꯕꯥꯏ ꯅꯨꯡꯊꯤꯜꯂꯁꯤ ꯕꯥꯏ ꯍꯣꯏ ꯏꯆꯦ ꯏꯆꯥ ꯅꯨꯡꯊꯤꯜꯗ ꯄꯨꯡ 3:30ꯗ ꯂꯥꯛꯄꯤꯌꯨꯀꯣ ꯇꯧꯕꯗ ꯕꯣꯕꯤ ꯑꯩ ꯆꯠꯂꯦꯀꯣ ꯀꯩꯒꯤ ꯆꯦ ꯔꯣꯕꯤ ꯅꯪ ꯊꯕꯛ ꯇꯧꯔꯨꯗꯣꯏꯔꯣ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯉꯁꯤꯗꯤ ꯂꯥꯏ ꯊꯥꯕꯛ ꯈꯔ ꯆꯪꯉꯛꯏ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯀꯕꯤꯇꯥ ꯀꯤꯁꯟ ꯑꯗꯨꯅꯤ ꯁꯔꯃ ꯆꯦ ꯔꯣꯕꯤꯒ ꯁꯔꯃꯒ ꯇꯧꯈꯔꯦꯅ ꯇꯧꯕꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕꯤꯔꯦꯗꯣ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯅꯠꯇꯦꯗ ꯏꯋꯥꯒꯤ ꯈꯛꯇꯪꯗꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯄꯩ ꯋꯥꯔꯤꯅꯤ ꯑꯔꯖꯦꯕ ꯏꯇꯥꯎꯕꯤ ꯆꯦ ꯔꯣꯕꯤ ꯅꯪꯗꯤ ꯀꯣꯏꯕꯒ ꯊꯣꯛꯇ꯭ꯔꯣ ꯑꯗꯨ ꯅꯣꯏ ꯑꯩ ꯀꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯅꯣꯏ ꯑꯩ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯆꯠꯂꯣꯏ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯚꯦꯔꯤ ꯒꯨꯗ ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯅ ꯏꯊꯣꯛꯄꯤꯔꯦ ꯅꯨꯡꯁꯤ ꯙꯔꯕꯤꯔꯤꯀꯣ ꯔꯥꯏꯠ ꯍꯤꯌꯔ ꯑꯣꯜꯁꯣ ꯉꯥꯛꯇꯪ ꯄꯣꯊꯥꯔꯁꯤꯔ ꯚꯦꯔꯤ ꯒꯨꯗ ꯅꯪꯁꯤꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯖꯔꯤꯅꯤ ꯑꯣ ꯏꯃꯥ ꯑꯩ ꯀꯞꯄꯦ ꯑꯦꯁ ꯅꯣꯡꯃꯩ ꯆꯔꯥ ꯇꯥꯟꯕꯗꯣ ꯑꯩꯈꯣꯏꯗꯤ ꯊꯥꯗ ꯆꯒꯨꯜ ꯂꯥꯛꯄ ꯅꯣꯏꯅ ꯅꯣꯡꯃꯒꯤ ꯅꯪ 3,000 ꯂꯥꯛꯑꯁꯨ ꯊꯥꯗ ꯀꯌꯥꯅꯣ ꯐꯥꯒꯤ ꯇꯧꯔꯤꯅꯤꯍꯦ ꯅꯦꯅꯦ ꯑꯃꯈꯛꯅ ꯗꯩ ꯑꯣꯏꯅ ꯆꯠꯂꯒꯦꯅꯦ ꯑꯗꯨꯗꯤ ꯆꯠꯀꯅꯨꯗ ꯑꯥꯔꯖꯦ ꯇꯧꯅꯨ ꯊꯣꯝꯖꯤꯟꯒꯅꯤ ꯑꯃꯨꯛ ꯕꯣꯕꯤ ꯑꯩ ꯀꯗꯥꯏꯗꯁꯨ ꯕꯤꯈꯥ ꯆꯥꯔꯤꯅꯤ ꯀꯗꯥꯏꯗꯁꯨ ꯕꯤꯈꯥ ꯆꯥꯔꯤ ꯕꯤꯈꯥꯗꯤ ꯄꯨꯝꯅꯃꯛꯁꯨ ꯆꯥꯅꯔꯤꯅꯤꯅ ꯃꯌꯥꯝꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅꯤꯅ ꯆꯦ ꯔꯣꯕꯤ ꯅꯪ ꯄꯥꯔꯂꯔ ꯍꯥꯡꯒꯦꯔꯣ ꯅꯠꯇ꯭ꯔꯒ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯑꯩ ꯀꯥꯡꯉ ꯐꯤ ꯐꯧꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯔꯣꯕꯤ ꯀꯞꯄꯤꯅꯔꯤꯁꯦ ꯂꯥꯛꯑꯣ ꯀꯞꯄꯤꯅꯔꯤꯁꯦ ꯂꯥꯛꯑꯣ ꯀꯞꯄꯣ ꯑꯩ ꯕꯔꯞ ꯄꯨꯔꯛꯀꯦ ꯅꯀꯣꯛꯇꯨꯒ ꯐ꯭ꯔꯤꯖꯀꯤ ꯏꯁꯤꯡ ꯑꯌꯤꯡꯕꯗꯣ ꯍꯩꯊꯒꯦ ꯅꯕꯥꯅꯤꯃꯛ ꯍꯧꯖꯤꯛꯁꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯃꯨꯛ ꯇꯧꯈꯠꯂꯛꯑꯦ ꯃꯣꯗꯤꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯃꯅ ꯇꯧꯈꯠꯂꯛꯑꯦ ꯑꯩꯁꯦ ꯌꯦꯡꯉꯨ ꯏꯆꯟ ꯏꯇꯥꯎ ꯅꯪ ꯆꯨꯔꯇꯥ ꯕꯣꯕꯤ ꯂꯥꯏꯗ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯁꯨꯖꯥꯇꯥ ꯅꯪ ꯄꯨꯡ ꯀꯌꯥ ꯊꯥꯔꯝꯒꯦ ꯅꯪꯒꯤꯗꯣ ꯉꯥꯡꯖꯔꯝꯃꯣ ꯑꯩꯗꯤ ꯐꯤ ꯁꯨꯔꯕ ꯅꯣꯡ ꯂꯥꯛꯏꯌꯦꯅꯅꯦ ꯆꯦ ꯁꯨꯖꯥꯇꯥ ꯅꯪ ꯄꯨꯡ ꯀꯌꯥ ꯊꯥꯔꯛꯀꯅꯤ ꯆꯦ ꯁꯨꯖꯥꯇꯥ ꯑꯦꯐꯕꯤꯁꯦ ꯅꯣꯡꯃꯗ ꯐꯨꯜ ꯌꯥꯎꯕ ꯇꯔꯦꯠꯇ ꯐꯨꯜ ꯌꯥꯎꯕ ꯉꯝꯗꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯆꯦ ꯔꯣꯕꯤꯇꯥ ꯀꯣꯜ ꯃꯤ ꯁꯨꯖꯥꯇꯥ ꯕ꯭ꯂꯣꯛꯁꯅ ꯑꯥꯔꯖꯦ ꯕꯣꯝ ꯂꯪꯈ꯭ꯔꯦ ꯌꯥꯗꯦ ꯃꯥꯅꯨ ꯁꯤ ꯉꯥꯛꯇꯪ ꯂꯣꯏꯔꯗꯤ ꯂꯣꯏꯔꯦ ꯑꯇꯩ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯁꯥꯟꯅꯗ꯭ꯔꯣꯕꯅꯤ ꯔꯣꯕꯤ ꯕꯣꯝ ꯊꯥꯔꯦ ꯈꯨꯃꯟ ꯕꯣꯝ ꯊꯥꯔꯦ ꯕꯣꯝꯗꯣ ꯂꯪꯈꯥꯏꯔꯨꯕꯣ ꯂꯣꯏꯅ ꯊꯣꯛꯑꯒꯦ ꯍꯥꯏꯅꯤ ꯕꯣꯝꯗꯣ ꯂꯪꯈꯥꯏꯅ ꯀꯤꯅ ꯊꯣꯛꯇꯅꯕꯒꯤ ꯏꯔꯣ ꯁꯔꯃ ꯁꯤꯁꯇꯔ ꯗꯥꯒꯨꯗꯤ ꯅꯣꯏ ꯄꯨꯝꯅꯃꯛ ꯁꯔꯃꯥ ꯁꯤꯁꯇꯔ ꯀꯥꯅꯦꯛ ꯂꯩꯇ꯭ꯔꯗꯤ ꯁꯔꯃꯥ ꯁꯤꯁꯇꯔ ꯀꯥꯅꯦꯛ ꯇꯧꯁꯜꯂꯣ ꯃꯥꯅꯁꯨ ꯍꯟꯖꯔꯛꯀꯅꯤ ꯀꯧꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯃꯁꯝꯁꯦ ꯍꯦꯛꯇ ꯇꯥꯏꯌꯦ ꯇꯥꯔꯔꯣꯏ ꯍꯧꯖꯤꯛ ꯕꯨꯗꯙꯤꯁꯁꯤꯡ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯅ ꯆꯥꯕꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯐꯝꯂꯒ ꯆꯥꯎ ꯂꯥꯛꯑꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤ ꯍꯥꯏꯗꯣ ꯄꯩꯁꯥ ꯋꯥꯗꯦ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯗ ꯆꯠꯂꯣ ꯍꯥꯏꯅꯤ ꯄꯩꯁꯥ ꯇꯥꯟꯒꯗꯕ ꯑꯣꯏꯗꯤ ꯁꯨꯖ ꯚꯣꯝ ꯃꯥꯅ ꯑꯃꯨꯛ ꯂꯪꯁꯤꯟꯈꯔꯦ ꯀꯅꯥꯒꯤ ꯄꯋꯥꯔꯅ ꯍꯦꯜꯂꯤ ꯀꯟꯕ ꯌꯦꯡꯅꯁꯤ ꯚꯣꯝꯗꯣ ꯁꯔꯃ ꯍꯥꯏ ꯕꯣꯔꯗꯤꯁꯤꯡ ꯃꯦꯗꯥꯝ ꯁꯔꯇꯥ ꯀꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯦꯡꯀ꯭ꯌꯨ ꯎꯔꯕꯁꯤ ꯆꯦ ꯕꯣꯕꯤ ꯂꯥꯛꯑꯦ ꯑꯩꯁꯨ ꯊꯦꯡꯀ꯭ꯌꯨ ꯎꯔꯕꯁꯤ ꯎꯔꯕꯁꯤ ꯅꯪ ꯅꯨꯡꯊꯤꯟꯗꯤ ꯁꯪꯗ꯭ꯔꯣ ꯂꯥꯛꯄ ꯅꯪ ꯅꯨꯡꯊꯤꯟꯗꯗꯤ ꯍꯦꯛ ꯎꯗꯦꯕꯀꯣ ꯑꯣ ꯏꯆꯥꯅꯨꯄꯤꯅ ꯎꯔꯕꯁꯤ ꯅꯪ ꯁꯪꯗꯦꯌꯦ ꯁꯔꯃ ꯁꯤꯁꯇꯔ ꯆꯦ ꯁꯨꯖꯥꯇꯥ ꯀꯧꯈ꯭ꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜ ꯆꯦ ꯔꯣꯕꯤꯇꯥ ꯀꯣꯜ ꯃꯤ ꯏꯇꯥꯎ ꯄ꯭ꯔꯤꯟꯁ ꯆꯦ ꯌꯦꯡꯉꯨꯅꯦ ꯔꯣꯕꯣꯇꯤ ꯁꯣꯏꯕꯝ ꯆꯦ ꯁꯨꯖꯥꯇꯥ ꯑꯦꯜꯕꯤ ꯂꯣꯏꯁꯜꯂꯝꯃꯦꯅꯦ ꯑꯃꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯝꯗ꯭ꯔꯕ ꯈꯪꯗꯦ ꯃꯩꯇꯩ ꯕꯣꯁ ꯑꯩ ꯁꯤꯒ ꯂꯩ ꯃꯤꯁꯤꯡꯁꯦ ꯀꯥꯅꯦꯛ ꯂꯩꯕ ꯅꯠꯇꯅꯤ ꯑꯩꯅ ꯑꯣ ꯃꯔꯛ ꯃꯔꯛꯇ ꯃꯔꯣꯟ ꯂꯣꯟꯕꯁꯨ ꯆꯪꯉꯛꯏꯗꯣ ꯈꯪꯗꯦ ꯉꯁꯤ ꯆꯪꯉꯛꯇꯦꯅꯦ
ꯕꯁꯤ ꯆꯠꯄ 14 ꯂꯩ ꯍꯦꯛꯇ ꯀ꯭ꯂꯣꯖ ꯇꯧꯕ ꯕꯁꯤ ꯆꯠꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯕꯁꯤꯗꯤ ꯅꯦꯅꯦꯒꯤ ꯃꯃꯤꯡꯅꯤ ꯆꯦ ꯁꯨꯖꯥꯇꯥꯒꯤ ꯗꯤꯄꯤꯁꯦ ꯅꯥꯟꯕꯩ ꯋꯥꯅꯤ ꯀꯅꯥꯅꯣ ꯑꯗꯨꯗ ꯑꯩ ꯅꯣꯏꯒꯤ ꯋꯥꯔꯤ ꯈꯪꯗꯦꯀꯣ ꯀꯅꯥꯅꯣ ꯇꯥꯕ꯭ꯂꯨ ꯀꯤꯠꯆꯟ ꯎꯔꯕꯁꯤ ꯌꯦꯡ ꯀꯧꯔꯁꯦ ꯑꯩꯉꯣꯟꯗ ꯊꯝꯒꯦꯀꯣ ꯊꯕꯛ ꯂꯩꯁꯦ ꯍꯣꯏ ꯍꯣꯏ ꯀꯥꯏꯗꯦ ꯁꯨꯖꯥꯇꯥ ꯀꯅꯥꯅꯣ ꯅꯍꯥꯟꯃꯨꯛ ꯆꯠꯂꯨꯕꯗꯣ ꯇꯟ ꯆꯥꯔꯛꯄ ꯏꯃꯨꯡꯗꯣ ꯈꯪꯗ꯭ꯔꯣ ꯕꯤꯕꯤꯅꯥꯗ ꯗ꯭ꯔꯦꯁ ꯌꯦꯡꯕ ꯂꯣꯏꯔꯒ ꯑꯩ ꯂꯩꯗꯅ ꯍꯩ ꯃꯍꯤꯒ ꯄꯤꯊꯔꯛꯄꯗꯣ ꯍꯩ ꯃꯍꯤꯒ ꯆꯥ ꯄꯤꯊꯔꯛꯄꯗꯣ ꯂꯕꯨꯛꯇ ꯀꯤꯠꯆꯟ ꯏꯇꯥꯎ ꯅꯪ ꯈꯪꯒꯅꯤ ꯑꯩ ꯏꯇꯥꯎ ꯑꯣꯏꯅꯔꯒ ꯀꯩꯒꯤ ꯋꯥꯔꯤ ꯈꯪꯅꯔꯣꯏꯗꯣꯏꯅꯣ ꯅꯕꯥꯅꯤ ꯈꯪꯅꯐꯝ ꯊꯣꯛꯏ ꯏꯆꯦ ꯁꯨꯖꯥꯇꯥ ꯁꯔꯃ ꯁꯤꯁꯇꯔ ꯕ꯭ꯂꯣꯛ ꯁꯤꯁꯇꯔ ꯕ꯭ꯂꯣꯛ ꯆꯦ ꯕꯣꯕꯤ ꯅꯪ ꯆꯦ ꯕꯣꯕꯤ ꯅꯪ ꯉꯥꯡ ꯑꯩ ꯍꯤꯡꯉꯤꯗꯣ ꯑꯩꯅ ꯉꯥꯡꯂꯛ ꯑꯩ ꯍꯤꯡꯉꯤꯗꯣ ꯅꯪ ꯍꯪꯉꯤꯕ ꯕꯁꯤꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯇꯥꯎꯟ ꯆꯠꯂꯦ ꯍꯥꯏꯕ ꯇꯥꯎꯟ ꯆꯠꯂꯁꯨ ꯑꯣꯟ ꯊꯝꯃꯨ ꯏꯕꯦꯝꯃ ꯀꯩ ꯂꯩꯕ ꯆꯠꯂꯤꯅꯣ ꯍꯥꯎ ꯂꯩ ꯈꯨꯠ ꯁꯪꯗꯦ ꯑꯣꯟ ꯂꯩ ꯁ꯭ꯀꯨꯜ ꯆꯠꯊꯦ ꯍꯣꯏ ꯍꯣꯏ ꯀꯥꯏꯗꯦ ꯆꯦ ꯁꯨꯖꯥꯇꯥ ꯍꯥꯎ ꯁꯤꯅ ꯂꯣꯏꯔꯦ ꯃꯥꯅ ꯄꯣꯊꯥꯔꯛꯑꯣ ꯅꯨꯡꯁꯤꯕꯅꯦ ꯁꯤꯅ ꯂꯣꯏꯔꯦ ꯃꯥ ꯏꯊꯣꯛꯈ꯭ꯔꯅꯤ ꯌꯦꯡꯉꯨꯅꯦ ꯃꯈꯨꯠꯇꯣ ꯃꯨꯁꯤꯟ ꯃꯨꯔꯦ ꯅꯪ ꯁꯔꯃꯥ ꯇꯦꯡꯀꯣꯠ ꯄꯨꯔꯛꯂꯣ ꯕꯤꯛ ꯕꯖꯥꯔ ꯃꯃꯥꯡꯗ ꯐꯝꯂꯤ ꯂꯨꯄꯥ ꯀꯌꯥꯒꯤ ꯆꯟꯗꯥ ꯍꯥꯞꯄꯤꯔꯝꯒꯦ ꯍꯥꯏꯅꯣ ꯀꯩꯅꯣ ꯆꯦ ꯔꯣꯕꯤꯇꯥꯗ ꯁꯔꯃꯥ ꯀꯩꯗꯒꯤ ꯕꯖꯥꯔꯗ ꯐꯝꯃꯦ ꯍꯥꯏꯅꯣ ꯐꯥꯒꯤ ꯇꯧꯔꯤꯅꯤ ꯁꯅꯥꯅ ꯐꯥꯒꯤ ꯊꯥꯗꯤ ꯆꯦ ꯔꯣꯕꯤꯇꯥ ꯃꯁꯛꯁꯦ ꯑꯉꯥꯡ ꯃꯥꯟꯕꯅꯕꯨ ꯆꯦ ꯔꯣꯕꯤ ꯅꯪ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏꯕꯥꯅꯤ ꯀꯅꯥꯅ ꯍꯟꯅꯔꯝꯒꯅꯤ ꯑꯝꯇ ꯌꯦꯡꯁꯤꯅꯦ ꯅꯪꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯜꯂꯤ ꯆꯍꯤ ꯀꯌꯥꯅꯣ ꯆꯦ ꯔꯣꯕꯤꯇꯥ ꯅꯪ ꯆꯥꯛ ꯊꯣꯡꯉꯕꯣ ꯅꯪꯅ ꯍꯥꯏꯗꯤꯅꯦ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡ ꯊꯣꯡꯗ꯭ꯔꯤ ꯃꯇꯣꯟ ꯇꯪꯉꯥꯏ ꯊꯣꯡꯉꯅꯤ ꯔꯦꯁꯤꯄꯤꯗꯣ ꯁꯦꯝꯒꯦꯅ ꯇꯧꯕ ꯄꯨꯡꯈꯥꯏꯃꯨꯛ ꯊꯥꯔ ꯂꯣꯏꯁꯤꯜꯂꯅꯤꯗ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯕꯣꯕꯤ ꯊꯨꯝ ꯈꯔ ꯑꯂꯨ ꯀꯦꯖꯤ ꯑꯃ ꯂꯩꯔꯨꯒꯦ ꯄꯩꯁꯥꯁꯨ ꯁꯨꯗꯦ 50 ꯈꯛꯇ ꯁꯤꯅ ꯁꯤꯟꯗꯣꯏꯅꯤ ꯌꯥꯝ ꯐꯩ ꯌꯨꯝꯕꯥ ꯂꯣꯟꯅꯥꯏꯗꯣ ꯈꯤꯇꯪꯗ ꯂꯣꯏꯅ ꯊꯨꯡꯅꯕ ꯁꯤꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯅꯨꯕꯤ ꯐꯥꯔꯦ ꯍꯥꯏꯔꯝꯃꯤꯔꯒ ꯆꯦꯕꯤ ꯅꯪ ꯆꯍꯤ ꯀꯌꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯕꯁꯤ ꯅꯨꯡꯁꯥꯕ ꯀꯣꯟꯁ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯨꯡꯁꯥꯕ ꯋꯦꯜꯀꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯩꯗꯃꯛ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯥꯕ ꯍꯣꯔꯦꯟ ꯄꯨꯡ 3 ꯃꯈꯥꯏꯗ ꯂꯥꯛꯑꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯛꯑꯣꯏ ꯉꯥꯛꯇꯪꯗꯅꯤꯀꯣ ꯒꯨꯗꯤꯁꯤꯡ ꯗꯥꯒꯗꯤꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯛꯑꯒ ꯒꯨꯔꯗꯤꯁꯤꯡ ꯂꯥꯏꯑꯣꯟ ꯍꯥꯏꯔꯗꯤ ꯃꯩꯇꯩ ꯒꯨꯔꯨꯁꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯃꯤꯁꯨ ꯗꯥꯒꯤꯇꯪ ꯎꯗꯕꯗ ꯏꯆꯥꯅꯨꯄꯥ ꯑꯩꯗꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏꯅ ꯀꯧꯔꯤꯁꯦ ꯀꯅꯥꯗꯅꯣ ꯅꯣꯡꯁꯥꯕꯗꯔꯣ ꯑꯥꯔꯖꯦ ꯕ꯭ꯂꯣꯛ ꯊꯣꯡꯉꯦ ꯃꯥꯒꯤꯗꯤ ꯕ꯭ꯂꯣꯛ ꯅꯪ ꯏꯅꯝꯃ ꯆꯥꯛ ꯅꯪ ꯊꯣꯡꯈ꯭ꯔꯕꯣ ꯅꯪꯒꯤꯗꯣ ꯏꯊꯣꯛ ꯃꯃꯥ ꯆꯥꯛ ꯊꯣꯡꯒꯗ꯭ꯔꯃꯤꯅꯅ ꯑꯩꯁꯨ ꯂꯩꯇꯦ ꯈꯤꯇꯪ ꯉꯥꯏ ꯏꯊꯣꯛ ꯇꯒꯤꯆꯟ ꯕꯣꯕꯤ ꯑꯅꯤꯔꯛ ꯊꯥꯅꯨꯀꯣ ꯍꯧꯖꯤꯛꯇꯤ ꯇꯥꯏꯝ ꯄꯥꯁꯁꯦ ꯉꯥꯛꯇꯪ ꯊꯥꯏꯃꯦ ꯆꯦ ꯔꯣꯕꯤ ꯄꯨꯟꯁꯤꯔꯣꯜ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯂꯥꯛꯑꯦ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯗꯣꯏꯅꯣ ꯑꯅꯤꯔꯛꯁꯦ ꯉꯁꯤꯇꯅꯤꯍꯦ ꯀꯔꯤ ꯍꯥꯏ ꯇꯥꯏꯝ ꯄꯥꯁ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯣ ꯍꯧꯖꯤꯛ ꯊꯥꯏꯅꯦꯕ ꯍꯣꯔꯦꯟ ꯄꯨꯡ 3 ꯃꯈꯥꯏꯗ ꯂꯥꯛꯀꯗꯕꯅꯤ ꯅꯣꯏ ꯄꯨꯝꯅꯃꯛ ꯂꯥꯛꯇꯕ ꯌꯥꯗꯦ ꯁꯤꯑꯣ ꯁꯥꯕꯀꯣꯟꯁ ꯏꯃꯥ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ ꯏꯆꯦ ꯍꯦꯝ ꯂꯥꯛꯀꯅꯤ ꯑꯩꯉꯣꯟꯗ ꯕꯣꯕꯤ ꯀꯧ ꯍꯦꯝꯁꯦ ꯅꯣꯏ ꯅꯕꯥꯒꯤ ꯃꯃꯤꯡꯅꯤ ꯑꯩꯈꯣꯏꯅ ꯏꯊꯣꯗꯣ ꯈꯤꯇꯪ ꯉꯥꯏꯔꯦ ꯏꯊꯣ ꯏꯆꯥ ꯅꯨꯄꯥ ꯍꯣꯏ ꯍꯥꯏꯔꯦ ꯆꯦ ꯔꯣꯕꯤꯅꯥ ꯆꯦ ꯔꯣꯕꯤꯅꯥ ꯆꯍꯤ ꯀꯌꯥꯅꯣ ꯑꯝꯇ ꯍꯥꯏꯔꯣꯗꯅ ꯏꯆꯥꯅꯨꯄꯤꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯧꯕꯤꯔꯤꯅꯤꯁꯦ ꯖꯍꯟꯗꯅꯣ ꯖꯦꯍꯜꯅ ꯁꯤ ꯊꯣꯡꯗ꯭ꯔꯤ ꯑꯩ ꯃꯣꯔꯅꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗ꯭ꯔꯤ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯋꯦꯜꯀꯝ ꯆꯥꯎꯈꯠ ꯏꯆꯦ ꯄꯨꯟꯁꯤ ꯑꯥꯔꯖꯦ ꯃꯩꯇꯩ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯈꯣꯏꯔꯝꯈ꯭ꯔꯦ ꯑꯥꯔꯖꯦ ꯕ꯭ꯂꯣꯛ ꯑꯣ ꯁꯨꯗꯕ ꯑꯅꯤꯔꯛ ꯑꯩ ꯂꯥꯛꯑꯣꯏꯀꯣ ꯅꯪ ꯁꯪꯉꯣꯏꯗ꯭ꯔꯣ ꯅꯨꯡꯊꯤꯟ ꯂꯥꯛꯄ ꯄꯨꯡ 3 ꯃꯈꯥꯏꯗ ꯗꯦꯜꯂꯤ ꯑꯩ ꯄꯨꯡ 3 ꯃꯈꯥꯏ ꯊꯥꯏꯑꯕ ꯑꯗꯣ ꯉꯁꯤ ꯄꯨꯡ 3 ꯃꯈꯥꯏ ꯊꯥꯗ꯭ꯔꯗꯤ ꯂꯣꯏꯅ ꯀꯥꯏꯔꯅꯤ ꯑꯩꯒꯤ ꯃꯇꯝꯗꯣ ꯑꯗꯨꯅꯅꯤꯗ ꯑꯌꯨꯛ ꯊꯥꯏꯁꯤꯗꯤ ꯉꯥꯛꯇꯪꯒꯤ ꯇꯥꯏꯝ ꯄꯥꯁꯀꯤ ꯊꯥꯏꯅꯦꯕ ꯆꯦ ꯁꯨꯖꯥꯇꯥ ꯅꯪ ꯅꯨꯡꯊꯤꯟꯗ ꯁꯪꯉꯣꯏꯗ꯭ꯔꯣ ꯅꯨꯡꯁꯥꯕꯀꯣꯟꯁꯦ ꯏꯃꯥꯒꯤ ꯆꯍꯤ 25 ꯑꯩ ꯋꯥꯔꯕ 25 ꯗꯤ ꯑꯩ ꯃꯈꯥ ꯍꯥꯏ ꯁꯤ ꯅꯟꯗꯅꯤ ꯁꯔꯃꯥꯅ ꯅꯪꯒꯤꯅꯦ ꯂꯤꯡꯇꯣ ꯊꯥꯔꯛꯑꯣ ꯍꯥꯏꯌꯦꯕ ꯑꯩ ꯁꯪꯗꯅ ꯊꯥꯗ꯭ꯔꯦ ꯑꯦꯐ.ꯕꯤ. ꯊꯥ ꯂꯣꯏꯔ ꯊꯥꯗꯔꯦ ꯆꯦ ꯀꯧꯔꯤꯗꯣ ꯃꯥ ꯁꯤ ꯀꯧꯔꯣꯏ ꯃꯊꯛꯇ ꯑꯩ ꯃꯈꯥ ꯄꯥꯏꯁꯤ ꯑꯣꯏꯔꯝꯃꯗꯤ ꯀꯩꯒꯤꯅꯣ ꯀꯧꯔꯣꯏ ꯀꯥꯏꯅ ꯋꯥꯔꯤꯗꯣ ꯑꯃ
ꯍꯥꯎ ꯁꯤ ꯃꯊꯨꯅ ꯃꯆꯟ ꯏꯆꯥ ꯅꯨꯄꯥ ꯄꯥꯏꯁꯤꯇꯤꯚꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯆꯤꯟꯅꯗꯅꯤ ꯍꯦꯜꯂꯣ ꯅꯪ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥ ꯍꯥꯎ ꯁꯤ ꯃꯊꯨꯅ ꯄꯥꯏꯁꯤꯇꯤꯚꯤꯅ ꯃꯈꯨꯠꯅ ꯄꯥꯏꯔꯗꯤ ꯀꯃꯥꯏꯅ ꯏꯗꯨꯔꯤꯒꯦ ꯆꯤꯟꯅꯗꯅꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯔꯤ ꯁꯤ ꯃꯊꯨꯅ ꯄꯥꯏꯕꯖꯥꯕ ꯅꯪꯅ ꯄꯥꯏꯅꯤꯡꯕ ꯏꯅꯤꯡꯕ ꯃꯑꯣꯡꯗ ꯏꯌꯨ ꯆꯟꯅꯟꯗꯅꯤ ꯍꯦꯜꯂꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅꯤ ꯍꯥꯏ ꯔꯣꯃꯤꯇꯥ ꯆꯦ ꯔꯣꯃꯤ ꯅꯪ ꯆꯍꯤ ꯀꯌꯥꯅꯣ ꯍꯥꯏꯕ ꯏꯀꯥꯏꯕ꯭ꯔꯣ ꯄꯣꯛꯄꯤ ꯑꯣꯟ ꯉꯁꯤꯒ ꯃꯤ ꯑꯇꯩꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯂꯩ ꯌꯦꯡꯒꯅꯤ ꯍꯥꯏꯕꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯌꯦꯡꯕ ꯉꯝꯗꯦ ꯍꯣꯏꯗ ꯀꯥꯏꯗꯦꯗ ꯑꯗꯨꯗ ꯁꯪꯗꯔꯅ ꯆꯪꯉꯛꯇꯕꯗꯨꯅ ꯆꯪꯉꯛꯇꯕꯅꯤꯗꯅ ꯑꯗꯨꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯑꯗꯨꯅꯤ ꯕ꯭ꯂꯥꯎꯁ ꯁꯨꯖꯇꯥ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯆꯪꯕꯤꯔꯝꯃꯤꯁꯤꯁꯨ ꯐꯩ ꯃꯔꯣꯟ ꯂꯣꯟꯕꯒꯤ ꯑꯦꯜꯕꯤꯅꯦ ꯐꯖꯅ ꯅꯨꯡꯉꯥꯏꯕ ꯃꯔꯣꯟ ꯂꯣꯟꯕꯒꯤ ꯑꯦꯜꯕꯤꯁꯦ एम समाति गुड मॉर्निंग मैडम लाइव मालिक थैंक यू गुड मॉर्निंग एम समाति भी वेलकम वेलकम टू माय लाइफ कैसे हो एम समाति भी नंदनी ब्लॉग्स मयाम चाही क्या सुनरे हाइबिरओ सुजाता ब्लॉग्स नंदनी हाइरे आरजे मेटेलो आई कीजेको वाईटीसे वाईटीसे कीजे पावर पाइबा ngata थोनराबनिना अखोइसु वा ngang कीरे वा hangबसु कीरे दारजदी सिंगबनिना हैंडल तौबा ngamगनिदा ꯅꯨꯡꯁꯥꯕꯀꯣ ꯏꯃꯥ ꯇꯨꯝꯕ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯌꯨꯛ ꯄꯨꯡ 6ꯇ ꯔꯨꯝ ꯌꯧꯔꯛꯏ ꯀꯩ ꯍꯥꯏꯅꯣꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯨꯡꯁꯥꯕꯅ ꯍꯥꯏꯗꯤ ꯏꯃꯥ ꯇꯨꯝ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯌꯨꯛ ꯄꯨꯡ 6ꯇ ꯔꯨꯝ ꯌꯧꯔꯛꯏ ꯑꯣ ꯅꯨꯡꯁꯥꯕ ꯅꯪ ꯄꯨꯡ 6ꯇ ꯔꯨꯝꯗ ꯂꯥꯛꯑꯦ ꯍꯥꯏꯔꯣ ꯊꯕꯛ ꯕꯣꯕꯤ ꯅꯪꯒꯤꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯣ ꯍꯣꯏꯗ ꯆꯦ ꯁ꯭ꯋꯦꯇꯥ ꯁꯪꯕꯗ ꯌꯦꯡꯉꯣ ꯁꯨꯝ ꯑꯩꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒ ꯑꯗꯨꯝ ꯌꯦꯡꯉꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯨꯅ ꯋꯥꯏ ꯁꯪꯉꯦꯕ ꯑꯃꯣꯔꯤꯁꯃ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯅꯨꯃꯤꯇꯥ ꯀꯤꯆꯟ ꯑꯣꯏꯃꯥ ꯏꯆꯥꯅꯨꯄꯥ ꯕ꯭ꯂꯣ ꯍꯦꯜꯂꯣ ꯑꯥꯔꯖꯦ ꯈꯨꯄꯤ ꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯆꯥ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ ꯃꯆꯥ ꯅꯪ ꯗꯦꯜꯂꯤ ꯄꯨꯡ 5ꯗꯒꯤ ꯊꯥꯕ 5ꯗꯒꯤ ꯊꯥꯏꯔꯣ ꯑꯥꯔꯖꯦ ꯅꯟꯗꯅꯤ ꯁꯤꯗ ꯗꯥꯔꯖꯦ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯌꯨ ꯂꯥꯛꯀꯅꯤꯌꯦ ꯏꯆꯥꯅꯨꯄꯤ ꯂꯥꯛꯀꯅꯤ ꯑꯩ ꯆꯨꯝꯕ꯭ꯔꯥ ꯏꯁꯃꯣꯜ ꯗꯥꯔꯂꯤꯡ ꯋꯥ ꯀꯌꯥ ꯄꯥꯔꯦ ꯃꯃꯤꯡꯒ ꯂꯣꯏ ꯊꯣꯟꯅꯔꯝꯃꯤ ꯈꯔꯁꯤꯡꯁꯦ ꯑꯗꯨꯁꯦ ꯑꯩ ꯑꯣꯟꯗ ꯊꯝꯒꯦ ꯀꯩꯒꯤꯅꯣ ꯆꯦ ꯔꯨꯝꯖꯥ ꯅꯪ ꯊꯕꯛ ꯀꯜꯂꯛꯑꯕꯣ 6ꯇ ꯑꯣ ꯗꯦꯜꯂꯤ 6ꯇ ꯇꯥꯔꯤꯔꯣ ꯁꯣꯅꯥꯇꯥ ꯕ꯭ꯂꯣꯒ ꯆꯦ ꯕꯦꯝꯆꯥ ꯋꯦꯜꯀꯝ ꯇꯀꯤꯆꯟ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ ꯒꯨꯗꯤꯁꯤꯡ ꯆꯦ ꯕꯦꯝꯆꯥ एम संगमा टीवी कहाँ गया कमेंट करो ꯆꯦ ꯕꯦꯝꯆꯥ ꯈꯣꯏꯔꯝꯗꯅꯤ ꯍꯥꯎ ꯍꯣꯏ ꯑꯣꯟꯅ ꯊꯝꯃꯨ ꯀꯩꯅꯣꯅꯦ फरे ममा को नहीं हायन वीडियोस गुड मॉर्निंग हायन आप किसी के साथ कनेक्ट नहीं हो तो कनेक्ट कर दो वो लोग भी रिटर्न करेगा आप सब लोग भी हायन वीडियो के साथ भी कनेक्ट करो मैम पुनः बेल जाइए नंदनी बोबो कहीं हिंजांग थोड़ी मोटर टंगाई थोंगानी चलन इसे बोबी बाइदो हेमंत कौब्रा हेमंत कौबी नाम खंगीने कमाइनो नौसाबासे करी लंगिनो बेमचा मैते हायनब्रो आपको बोला रही है बेमचा मैते ने जेमते बस आई लाओय नो आईगी वीडियोदा लाते इमा इस नंगी वीडियोदा लाते का हाखरेने दारजे की वीडियोदा थागला नोटिफिकेशन लातोने जेमुदे हां मम्मा खतंग आयो थना दुगलो छलवा सिबनेबा मरम होरेन निदि tuition yang mang tabla nun thang da ka nun taw mo ngamoi arje me che beb sa welcome ubasi so on me sa me te yu pain ka gre dabla bobi nangi thumbnail yamna phajai thank you luhongba numit ki lai lengwagi ni ꯅꯤꯡꯂ ꯒꯣꯕꯤ ꯅꯪꯒꯤ ꯆꯍꯤ ꯐꯥꯗꯣꯔꯕ ꯍꯣꯏꯅꯦ ꯆꯍꯤ ꯐꯥꯗꯣꯔꯦ ꯊꯥ 9 ꯁꯨ ꯆꯠꯂꯛꯑꯦꯅꯦ ꯍꯦꯟ ꯚꯤडियो साई हायन वीडियोस कैसे हो थैंक यू मेरे लाइव पर आने के लिए पारे कोना दिने मामा इन्होंने सानी तक खन देखो दार जे नोटिफिकेशन लाकबैनी को ngasi mak soidana check करो gai jengani हां सर आई मणिपुर नि चे ओ हां ꯂꯩꯕꯤꯅꯤ ꯏꯊꯣꯗ ꯕꯕꯥ ꯏꯊꯣ
ꯃꯅꯤꯄꯨꯔ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯁꯕ ꯍꯥꯏ ꯚꯤडिꯑꯣ ꯁꯦꯂꯣ है वीडियोस बेमचा भाई वीडियो ने बेमचा को बुला रहे हैं बुला गया है नगने बोसा गिदी फिर है सही अगस्त अदुना वाइटी मयंगता वासम मयंगता वो अदुना जो कारण लाइव थारइसे गुरदीप सिंह लाइवन नयाबा हालम लगे को बेमचा में बिनंग याम यांगना वान के औनिंग्रो जाम जाना वान के जौनिंगदे हाइब्रने बेमचा कइनो ngaurबे नंगबो वान के जौको कायदा हरावोइद्रने सताब्लसननि चाक थोंगबो and video राधे राधे चुराचांदपुरदगी ओ लांदी खरा इंगबो नोंसाबा नंग मणिपुर लेइरो मपान लेइरो नंदनी ब्लॉस थोंद्री नंगदी श्रद्धा ब्लॉस नंदनी मसक याम फजई चे नंदनी मसक से इंगबनी चिरोबी सिजु इंगबनी मसक जामना चिरोबी मसक से पामबई वानी समते पी श्रद्धा ब्लॉस आई अंगांग लगुरगे थोंगनी अंगांग लगुरगा थोंगनी आई अयुक्त पंजले खाली मोटर तंगाई तो हिंजांग तदी चारमदाय थोंगगे लांगई स्कूल चपरादी पुन पुन थोंगने बाराविदन मी मन पिहन इमा कनादा पिहन गे बना चानुंग बुनुसीने कनादा पिहन गे वान के जौदोरे ने सोदा जौदोरे हाइदी 50 मुक्ता गाइरबने बहन वीडियो आज जो इवनिंग पर 3:30 से लाइव शुरू होगा मेरी आप इधर मतलब 3:30 पर भी आना ठीक है यू कम ऑल्सो फ्रॉम 3:30 LB I will start from 3:30 LB you come and join okay नंदनी बोस सुजाता फजइए वसे ऑन में जमे कॉल दा हाइरके होय जमे जा नंग नंबर फोन तरो आई ने ईमेल ने सिंदो सिन तौबदगी नंबर गा लेते बा खंगब्रा कनांग नंबर जजे सुजाता नंबर सु जावदे नचेन नंदनी नंबर यावदे कनाम नंबर यावदे नंबर लोई मांगरा सुजाता ब्लॉस से बेमचा हैन वीडियोस स्टिकर बेच रहा है हैन वीडियोस आप कहाँ से हो सब लोग हैन वीडियो के साथ कनेक्ट नहीं हो तो कनेक्ट करो और जेमेटे ब्लॉग इसे बेमचा आई खंगी कई खंगी नो कनादे पिहन लगतोइनो मा किसे नोंसा को सब्जेक्टी को अतिदा लई लान मनुंग द थोकलकपनी रिले केम दा लई बतंदना ओहो श्वेता सिंह ब्लॉस नंदनी एंका कोरे बेमचा में मी हाइरके वान के हनबगी होय होय आई जरा जरा करा सिंगरा सुने मरोन मन पांग की लाइव तने चंगुए बदुगै जरा जरा खलाइने 50 ता गाइरा इंगमगा ngasi मा एलबी थारे चंगा सोनगे तविने बगंगा तंग मोय थांदे हाय वीडियो राधे राधे आरिफ अंसरी हाय आरिफ अंसरी वेलकम मेरी एलबी पर आने के लिए थैंक यू आरिफ अंसरी हेलो जी आरिफ अंसरी गुड मॉर्निंग जी आरिफ अंसरी आपका चैनल नहीं हो तो मतलब जो मेरी एलबी पर आ रही है ना उन लोग के चैनल पर सपोर्ट करो जब लई मी लई अना कोईद फागीद कोईरो ओ जाय जाय जब नंग फोन तौर एलबी थाब लोरगको नोंमने तो नाइने जब नंगना हाइदी व्हाट्सएप स्टेटस हाइदी यूट्यूब की कहीं लिंक से शेयर तौबी माने अने तो खंगदेने अगी नंबर लेतबनीना अने हाइबा अदी उदेने फै फै तौबीरीदो अना सन ओ चिरोबी नंग थोंग चांग जांग नोंमते चानिंगदा लोइदोरे सना खितंग गारे थोंग मरम मुबिने चाव पिजादनी नुसिबिनी मामागी नुसिबिनी मामागी थावाइनी शर्मा दो मी मैम ला काने थोखरे अंध्या पे से हेलो फ्रेंड गुड मॉर्निंग अंध्या पे से गुड मॉर्निंग धन्यवाद मेरे लाइव पर आने के लिए अंध्या प्रदेश सब लोग अंध्या प्रिंसेस के साथ भी कनेक्ट करो अंध्या प्रिंसेस भी रिटर्न करेगा आप लोगों को बच्चा बच्चा एक ही नाइट तो योगी सन नुमिनी दवान की हंदोइनी अरे वो ना चला दो थम मत पेजिंग बॉक्स हाजर से पे डबल पेजिंग का ओ मईते रो मरो दम चा राधे अंधिया हेलो गुड मॉर्निंग है वीडियो राधे राधे थैंक यू ऑन रखने के लिए है वीडियो बच्चा चना होरेन दिन जगह को संगोइद्रो आई हौजिकी दम टाइम पास की थाइनेबको एक्चुअली आई मतलब डेली नुथिन थादोइनी खंगब्रा नंबरो सी चा नंग वान के फानद्रेदी मोनो तौबगा केक कथतले खंगो नंग यावना हैन वीडियो जदे चलगे बाय कई गिदार से सुम जांग नबदा के चन ऑन सबको ऐसे बॉबी ngasi यौबो ओइजरा बोर्ड पिदागे थैंक यू नंगी
ꯊꯧꯖꯥꯟꯗꯩ ꯑꯣꯏꯖꯔꯒꯦ ꯅꯣꯡꯁꯥꯕ ꯀꯣꯟ ꯕꯦꯝꯆꯥ ꯃꯩꯇꯩꯒꯤꯕꯨ ꯑꯗꯨꯛ ꯌꯥꯝ ꯐꯪꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯆꯨꯝꯃꯤ ꯃꯔꯣꯟ ꯂꯣꯟꯕꯁꯤꯡꯗꯅ हेलिबो फजन फंगबा एंड वीडियोस कल ज्वाइन हुआ था मतलब हम दोनों तो ज्वाइन हो गया ना तो मतलब इधर मेरे लाइव में भी जो नया लोग आया था ना आप लोगों के साथ आपके साथ भी ज्वाइन करने के लिए मैंने बोला था आपको सपोर्ट करने के लिए आप भी रिटर्न करो नोंसाबा को 10 पिटागे गिफ्ट असेंग मारा नोंसाबा अथि ngangira असेंग मारा हायो नोंसाबा ꯆꯠꯄ ꯂꯥꯏ ꯂꯣꯏꯔꯒ ꯑꯁꯦꯡꯕꯒꯤꯗꯩꯗꯤ ꯅꯪ ꯀꯃꯦꯟ ꯄꯤꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯑꯩ ꯅꯪꯅ ꯄꯤꯔꯛꯏꯅꯤ ꯈꯪꯒꯅꯤꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯕ ꯏꯅꯥꯎ ꯑꯃ ꯐꯪꯅꯔꯦꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕ ꯑꯩꯅ ꯄꯤꯔꯣ ꯅꯨꯡꯁꯤꯕ ꯄꯤꯔꯣ ꯅꯨꯡꯁꯥꯕꯀꯣ ꯑꯁꯦꯡꯕ ꯏꯆꯦ ꯄꯤꯀꯥꯆꯨ ꯉꯔꯥꯡ ꯅꯨꯡꯊꯤꯟꯒꯤ ꯂꯥꯏꯐꯇ ꯅꯪ ꯉꯥꯏꯔꯝꯃꯤꯅꯤ ꯅꯪ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯨ ꯑꯣꯜ ꯃꯣꯔꯅꯤꯡ ꯄꯤꯀꯥꯆꯨ ꯍꯣꯔꯦꯟ ꯄꯨꯡ 3 ꯃꯈꯥꯏꯗ ꯂꯥꯛꯎꯀꯣ ꯍꯥꯎ नुसीबना ना प्रिंसेस 5 है किसी है किसके 5 है किसी के पास समझा नहीं अंधिया क्या बोल रही हो पिकाचू फिल्म येंग चली आशा परी चैनल फोटो हाय थैंक यू आशा परी मेरे लाइव पर आने के लिए बेमसा मैतई पिकाचू सपोर्ट तौबीरो पिकाचू बेमसा मैतई दसु मैं पुनः सपोर्ट तौबियू मासु सुमा पिकाचू जिदी ओनली फॉर सपोर्ट तौबैतनी नचा बेमसा मा चौसरकनी नोसाबा कॉन्स इसे बेमसा पिरके आशा परी थैंक्स आशा परी आप भी कनेक्ट करो जो मेरे एलबी पर जो फ्रेंड लोग आया था ना इसके साथ भी आप भी कनेक्ट करो वो लोग भी आपको कनेक्ट करेगा रोबिता किचन ऑन आशा परी गुड मॉर्निंग मेमजा मिटे आशा जी वेलकम पिकाचू जेलर दो फंगनबो नुंगाइरमनी जेलर दो फंगनबो नुंगाइरमनी जेलर दो फनबो नुंगाइरमनी कहीं ज्ञान तांद्रे आशा परी मोटा न्यू कम सच 10 आईडी से फुल वॉश थैंक यू आशा परी 10 आईडी से सपोर्ट करो रोबिता के आशा ज्वाइन करो रोबिता भी आपको रिटर्न करेगा असे मरोल मचंगाई सिंह ngara ai मरोल नोंगे लाइट चंगुए बदुनी चंगाई मैम से हां साना आशा परी बेमसा आपको बहुत पहले कंटेंट की हुई रिटर्न करो कंटेंट की हूँ रिटर्न करो बेमसा में आशा ने इसको रिटर्न करने के लिए बोल रही है हाँ साना मम्मा जी मम्मा जी कोई यार होइने हाँ मम्मा जी नहीं मम्मा भी देना मम्मा नहीं खा तल्ली वो mama video nang gase video nang mama video nang gase ai isa na pinake bini ni na as na ko anta na ko asa pari blue do dega blue dega na ko ni na ko ai la ke sanu ngai ko ba thana no mai la ke mai la mama ka video nang ji तो बता आशा 1 आईडी चलने वाला चाहिए 1 आईडी चलने वाला चाहिए आशा परी ओके इंसा में आशा क्या बात बोल रही हो आप तो ऑलरेडी ज्वाइन है ना बाकी दिखा दूंगी है दुआ तो मुझे तो बोला हाँ आदित्य प्रिंसेस न्यू फ्रेंड प्लीज कम फुल वॉच से थैंक यू आदित्य प्रिंसेस मेरी लाइव भी पर आने के लिए कौन कौन कनेक्ट नहीं किया सब लोग कनेक्ट करो रिटर्न भी करो साथ साथ कौन है आशा परी हमारी तरफ से भी आप ऑल है दीदी आदित्य प्रिंसेस ब्लू तो आदित्य प्रिंसेस आपको मैंने ब्लू दे दिया है बेमसा में एगी 900 यहन बियो मैं वन की दी नहीं द यहन के प्लीज होय होय छना गाइस अंगम बहना बिगे आशा प्रिंसेस रोबिता थांगा सिदी मंगद इमा बाबा गुरमी ओ इसोर कोइ रमो देखाला माने वाला ताबिदा बायना न सबा मै लाखन दुगा भिडियो न सबा आई हागे बा इसा न यंदा के बिदिनी आइना रोबिता किचन आशा को बुला रही है
사나시 마망가 주니야 갖고 없어. 딱히 전 이자는 오빠 이네 거고래. 예비 제품 khai một thai tao mami mẹ chẳng có xin à là chẳng làm mồi rồi. Aditya Princess ha bem chaji all who are Aditya 5 ID say come thank you Aditya. Picasso kari hinjang thongdori motor dangai thongani Picasso. Sana si mama video na kasi. Picasso nang kai lagi zoom daro kai no. Samai tai Picasso se kauba khomde ne. Picasso nang bem kana don cha bem chana kauje khomu mangona support tabio. Tara je pichana si hai. Mai lak sino udri so udra. Tara je pichana si. Hai bên là thôi ạ. Hai bên là thôi. Con này hai bên này. Thôi đi. Hai bên. Saba. Ima ngarang thangdi adum chaksa dre. Karigino ne Saba. Karigino chaksa dre se bem chamati Aditya. Aki for ID मुझे भी दे दीजिए प्लीज. Picasso खोंगे तो इन्हें ऐसो. Lahat mama video lang si may lang siya na may lang di ura. Mấy cái là tao mà. Dạ, cô lôi ta nó có lâu rồi mà khá cô lôi ta nó có lâu. Tama tay अच्छा Picasso matam phangdana tawriro. आशा पर रोबिता चेक करने के लिए बोल रही है आशा ने रोबिता चेक करो. सब लोग आज 3:30 से भी एलबी शुरू होगा. 3:30 से भी 3:30 को भी आना. एलबी ज्वाइन करो. 3:30 पर आओ. It all comes on 3:30 also. I'll start 3:30 from LB. Dagjan icha nupa mathangda yam henjan ganu punsi se nungai bai thinggadaba yam waliye. ओके अच्छा पिकाचू आप आज 3:30 पर भी आना ठीक है. 3:30 से भी मेरे लाइव शुरू होगा. डेली में 3:30 से एलबी शुरू होता है. आशा परी आदित्य प्रिंसेस में डेली 3:30 से एलबी शुरू होता है. आप लोग आना ठीक है. ज्वाइन करना. सचिन ओके आशा परी 10 मिनट में आती हूँ. ब्लू मत लेना. हाँ आशा प्रिंसेस हाँ नहीं लेगा आशा. आप आराम से करो. अधिया प्रिंसेस रोबिता जी प्लीज रिटर्न करो अधिया प्रिंसेस को. जमेटे 3:30 एलबी तौनी है हौजी अमु करी जगोय साइनो नंबो. हौजी ने टाइम पास ने पुंखाय मुतंग थाबा खंब्रा. अदे मी जरा चंगपदुगा दिने दुम लेपत्रबा दचामेंचा. होरेन 3:30 दे थाबा दुदिने मी चंबियक्तबा ने हौजी थादोखरमिना. हयेंग ने स्कूल लेरमिना एकतो मु था फंगरोयदो. डेली 3:30 दा थागिबनिना हौजी थारे होरेन थादा जिंको मी चंगक्तरदि आई टाइमिंग चेंज तौग्रा मानेना. अदुननिदा. होरेन पुओ मखाय थाने रोबिता किचन आराध्या सब क्या हो क्या. अधिया प्रिंसेस सोनिया जी प्लीज फुल वॉच से. पिकासो थबक संगदी लाके चिल्लदी उपाय नै नुपाना कई थबक सुगे नुपाना थबक कनब्राने पिकाचो बेमचा मेटे नोंगमदा जगतबो मियाम लाक्तबनिको चुमी दुबुदि लाकलोयबा अनिरा कनाना join tawba ngamdori natrane adoi ju ja noi di lakpiu ko ngasi ka tangtani ina thajai se suaina kuina masaba kon ngarang khaktani dana Mumbai dagi imanaba sing lakpa adugi ni da o ado kayuma hauji ne pung ama moyena thara ka horen tharoi ke daduga aditya princess ro buraji ha join kiya hai. Bita kachan okay jano par tak ek Aradhya I will check now. Okay Aradhya I will check now. जमेटे अलिया आपके फॉर आईडी से मुझे भी दे दो. मानो किधर क्या पिकाचो आई आंध्र प्रदेश तनी ड्यूटी तनी लेजे वाथिंगा है जयपुर दे लेगा. नोय जयपुर से बसार मा दे तो ड्यूटी ता नहीं रहा बा.
ꯆꯥ ꯃꯩꯇꯩ ꯅꯨꯡꯁꯥꯕ 10 ꯒꯤꯐ ꯀꯌꯥꯅꯣ ꯆꯥ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯊꯥꯔꯔꯣꯏꯁꯤꯔ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯥꯔꯕꯅꯤꯅ ꯅꯨꯡꯁꯥꯕ ꯏꯆꯦꯕꯨꯕꯤ ꯂꯥꯏꯐ ꯂꯣꯏꯔꯒ ꯌꯦꯡꯉꯨ ꯀꯌꯥꯝ ꯀꯥꯔꯛꯀꯦ ꯍꯥꯏꯅ ꯌꯦꯡꯒꯦ ꯁꯣꯏꯗꯅ ꯁꯩꯇꯥꯔꯥ ꯆꯦ ꯕꯦꯝꯆꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯧꯖꯤꯛ ꯄꯨꯡ ꯑꯃꯃꯨꯛ ꯑꯗꯨꯝ ꯍꯦꯟꯅ ꯄꯨꯡ 1 ꯄꯨꯡ 2ꯃꯨꯛ ꯊꯥꯔꯗꯤ ꯆꯟꯆꯥ ꯃꯦꯝꯆꯥ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯅꯨꯔꯥ ꯂꯥꯏꯚ ꯊꯥꯔꯅꯨꯔꯥ ꯐꯤꯔꯀꯥꯁꯤꯕꯨ ꯄꯦꯜꯂꯕꯅꯤ ꯁꯩꯇꯥ ꯁꯨꯗ꯭ꯔꯗꯤ ꯀꯔꯤ ꯆꯥꯗꯣꯔꯤꯒꯦ ꯑꯗꯨ ꯁꯕꯖꯦꯛꯇꯣ ꯀꯥꯏꯗꯩ ꯐꯪꯉꯦꯕ ꯃꯃꯥꯅ ꯃꯥꯡꯈ꯭ꯔꯦꯅ ꯇꯧꯔꯒ ꯁꯣꯕꯣꯛꯇ ꯂꯩꯔꯝꯕ꯭ꯔꯥ ꯂꯣꯕꯤꯇꯥ ꯀꯤꯆꯟ ꯅꯣꯡꯆꯥꯎꯀ ꯏꯆꯦ ꯕꯦꯝꯆꯥꯒꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯂꯣꯕꯤꯇꯥ ꯀꯤꯆꯟ ꯑꯔꯙꯤꯌꯥ वीडियो ने देखा सब कर लिया मैं कैसे रिटर्न करूँ ꯊꯧ ꯀꯩꯅꯣ ꯏꯆꯦ ꯕꯣꯕꯤ ꯊꯥꯎ ꯀꯩꯅꯣ ꯏꯆꯦ ꯕꯣꯕꯤ ꯑꯣ ꯊꯥꯒꯦ ꯅꯣꯏꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯃꯁꯪ ꯃꯤ ꯆꯪꯖꯔꯛꯑꯅꯤ ꯅꯨꯡꯁꯥꯕ ꯅꯠꯇ꯭ꯔꯥ ꯅꯨꯡꯉꯥꯏꯗ ꯑꯣꯀꯦ ꯅꯨꯡꯁꯥꯕ ꯅꯪ ꯂꯥꯛꯄꯤꯒꯗ꯭ꯔꯣ ꯍꯣꯔꯦꯟ ꯊꯥꯔꯒ ꯑꯁ ꯂꯣꯂꯤꯄꯣꯞ ꯑꯍꯥꯎꯕ ꯑꯃ ꯄꯤꯖ ꯇꯥꯔꯦ ꯃꯅꯨꯡꯗ ꯆꯤꯡꯒꯝ ꯌꯥꯎꯕꯗꯣ ꯅꯨꯡꯁꯥꯕ ꯅꯉꯣꯟꯗ ꯑꯩꯁꯨ ꯆꯥꯅꯤꯡꯉꯦ ꯏꯆꯥꯅꯨꯄꯤꯁꯨ ꯆꯥꯅꯤꯡꯉꯦ ꯅꯨꯡꯁꯥꯕ ꯊꯥꯎ ꯄꯨꯔꯛꯑꯣ ꯃꯃꯥ ꯊꯥꯎ ꯇꯩꯒꯦ ꯆꯣ ꯊꯥꯎ ꯇꯩꯗꯅ ꯈꯪꯗꯦ ꯇꯥꯗ꯭ꯔꯦ ꯊꯥꯎ ꯄꯨꯔꯛꯑꯣ ꯆꯣ ꯁꯩꯇꯥꯔꯥ ꯁꯖꯤꯔꯥ ꯆꯨꯕ ꯆꯠꯇ꯭ꯔꯕꯣ ꯂꯥꯏꯑꯣꯟ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇꯅꯤꯅ ꯂꯥꯏꯟꯁꯦ ꯂꯩꯅꯕꯅꯤꯅ ꯀꯧꯅꯩꯁꯦ ꯎꯕ꯭ꯔꯥ ꯁꯦ ꯌꯥꯄꯣꯟꯇꯦ ꯃꯥꯏ ꯏꯌꯥꯏꯗꯣ ꯅꯁꯥꯕꯀꯣꯟ ꯆꯦ ꯕꯦꯝꯆꯥ ꯑꯩ ꯗꯨꯀꯥꯟ ꯍꯧꯔꯦ ꯀꯣꯏꯕ ꯂꯥꯛꯑꯣ ꯃꯩꯇꯩ ꯍꯧꯖꯤꯛ ꯊꯥꯔꯣ 2 ꯑꯋꯥꯔꯁ ꯅꯨꯡꯆꯤꯜ ꯊꯥꯔꯨꯔꯅꯨ ꯍꯣꯏ ꯅꯨꯡꯁꯥꯕꯅꯗꯤ ꯊꯥꯎ ꯍꯥꯏꯔꯤ ꯃꯥ ꯃꯊꯟꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯄ꯭ꯂꯁ ꯕ꯭ꯂू ले लो ओ अजय आप ठीक है ब्लू ले लूँगा अधिया मैं डेली 3:30 को इवनिंग का 3:30 से डेली एलबी शुरू हो जाता है आप डेली आना इवनिंग को 3:30 से ठीक है ꯅꯈꯣ ꯅꯨꯡꯁꯥꯕ ꯀꯣꯁ ꯇꯔꯥꯁ ꯅꯣꯏꯗꯤ ꯃꯌꯥꯡ ꯍꯥꯏꯁꯤ ꯃꯌꯥꯡ ꯑꯩꯈꯣꯏꯗꯤ ꯃꯌꯥꯡ ꯃꯔꯛ ꯂꯩꯕꯅꯤꯅ ꯑꯁꯥꯝꯒꯤ ꯃꯤꯁꯦ ꯃꯅꯤꯄꯨꯔ ꯃꯤ ꯊꯥꯅꯕꯤꯗꯕꯅꯤ ꯏꯌꯥꯝꯕ ꯆꯠꯇꯣꯏꯅꯤ ꯕꯣꯕꯤ ꯑꯩ ꯋꯥꯔꯦ ꯊꯕꯛ ꯁꯨꯅ ꯕꯣꯕꯤ ꯍꯣꯔꯦꯟ ꯍꯣꯏ ꯆꯦ ꯔꯕꯤ कायदे कुछ काम आया ठीक है आदित्य इवनिंग को भी आना ठीक है मैं इवनिंग 3:30 से शुरू होगा ओके आऊँगी ꯁꯥꯕꯀꯣꯁ ꯏꯃꯥ ꯃꯩꯇꯩ ꯅꯨꯄꯤ ꯁꯥꯕꯥꯁ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯁꯨꯖꯥꯇꯥ ꯁꯤꯡ ꯕ꯭ꯂꯣꯁ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯦ ꯁꯨꯖꯥꯇꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯥꯛꯄꯤꯕꯩ ꯁꯨꯃꯥꯏꯅ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯄꯤꯀꯥꯆꯨꯀꯨ ꯑꯣꯟ ꯕꯦꯝꯆꯥ ꯃꯩꯇꯩ 1 ꯑꯋꯥꯔꯁ ꯐꯥꯔꯒ ꯊꯣꯛꯂꯒꯦ ꯍꯣꯏ ꯆꯤꯖꯥꯆꯥ ꯕꯦꯝꯆꯥ ꯂꯀꯤꯆꯟ ꯏꯆꯥꯅꯨꯄꯥ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯁꯩꯇꯔꯥꯁ ꯑꯗꯨꯅꯅꯤ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟ ꯃꯌꯥꯡ ꯃꯔꯛꯇ ꯂꯩꯌꯦꯅ ꯎꯁꯤꯠꯄꯤꯗꯨꯗꯤ ꯗꯥ ꯁꯩꯇꯔꯗꯒꯤ ꯍꯥꯟꯅꯅꯤ ꯅꯪꯅ ꯗꯥ ꯁꯩꯇꯥꯔꯥꯁꯅꯅꯤ ꯍꯥꯟꯅ ꯃꯈꯣꯏꯗ ꯃꯌꯥꯡ ꯃꯆꯥꯅꯦꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯤꯁꯦ ꯊꯝꯃꯣ ꯆꯥꯔꯦ ꯑꯩ ꯁꯝꯗ ꯍꯥꯠꯇꯦ ꯅꯪ ꯁꯥꯏꯗ ꯍꯥꯠꯇꯅꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯌꯨꯡꯅ ꯑꯗꯨꯝ ꯊꯝꯃꯣ ꯑꯣꯟꯊꯥꯡꯒꯅꯨꯀꯣ ꯁꯨꯖꯥꯇꯥ ꯁ꯭ꯀꯨꯜꯗꯅꯤꯀꯣ ꯏꯆꯥ ꯅꯨꯄꯥ ꯉꯥꯏꯔꯦ ꯑꯣ ꯀꯔꯝꯕ ꯁ꯭ꯀꯨꯜ ꯇꯝꯍꯜꯂꯤꯅꯣ ꯁꯤ ꯁꯨꯖꯥꯇꯥ ꯃꯩꯇꯩ ꯄꯤꯀꯥꯁꯨ ꯂꯩꯕ꯭ꯔꯣ ꯄꯤꯀꯥꯁꯨ ꯂꯩꯔꯝꯒꯅꯤ ꯁꯨꯖꯥ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯀꯩꯅꯣ ꯑꯣꯟꯊꯣꯏꯗꯣ ꯁꯅꯥ ꯃꯥꯅꯨ ꯃꯥꯅꯨꯔꯦ ꯑꯣ ꯃꯥꯅꯨꯔꯦ ꯀꯩꯅꯣ ꯑꯣꯟꯊꯣꯏꯗꯣ ꯁꯩꯇꯔꯥꯖ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯜꯆꯔꯒꯤ ꯑꯁꯥꯝꯒꯤ ꯈꯥꯏꯕꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯏꯁꯃꯣꯜ ꯗꯥꯔꯂꯤꯡ ꯀꯣꯏꯔꯨꯁꯤ ꯂꯥꯛꯑꯣ ꯀꯥꯏꯗ ꯀꯣꯏꯔꯨꯒꯦ ꯍꯥꯏꯅꯣ ꯅꯕꯥꯅꯤ ꯍꯧꯅꯔꯒ ꯅꯨꯡꯁꯥꯕꯀꯣ ꯏꯆꯦ ꯕꯦꯝꯆꯥ ꯑꯩꯅ ꯍꯥꯏꯕ ꯇꯥꯗꯦ ꯑꯩ ꯗꯨꯀꯥꯟꯗ ꯀꯣꯏꯔꯛꯑꯣ ꯍꯥꯏꯕꯅꯤ ꯄꯤꯖꯒꯦ ꯀꯔꯤ ꯄꯤꯖꯒꯦ ꯍꯥꯏꯅꯣ ꯁꯥꯏ ꯕꯤꯀꯥꯁ पिकाचू बेमसा सावधान साई विकास को सुजाता ने बुला रही है साई विकास कहाँ है कमेंट करो पिकाचू बेमसा सावधान ꯃꯆꯥ ꯃꯩꯇꯩ ꯀꯥꯏꯗꯅꯣ ꯗꯨꯀꯥꯟꯗꯨꯕꯨ ꯍꯥꯏꯔꯣ
ꯆꯥꯁꯤꯡ ꯍꯥꯏ ꯄꯤꯀꯥꯆꯨ ꯁꯨꯖꯥꯇꯥꯁꯤꯡ ꯑꯁꯤꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯅ ꯊꯝꯃꯝꯃꯕꯣ ꯂꯥꯛꯑꯣ ꯀꯔꯤꯒꯤ ꯃꯈꯨꯝꯅꯣ ꯍꯥꯏꯗꯣꯛꯈ꯭ꯔꯕꯣ ꯅꯪ ꯀꯂꯔꯁꯦ ꯊꯨꯗꯦꯛꯅ ꯂꯣꯏꯗꯣꯏꯅꯤꯀꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯣ ꯅꯪ ꯃꯌꯥꯝ ꯃꯥꯡꯍꯟꯈ꯭ꯔꯦ ꯅꯪꯅ ꯀꯂꯔ ꯇꯁꯤꯡꯅ ꯏꯁꯇꯤꯀꯔ ꯊꯥꯔꯛꯑꯦ ꯇꯁꯤꯡꯅ ꯁꯥꯏ ꯕꯤꯀꯥꯁ ꯁ꯭ꯀꯨꯜꯅꯤ ꯍꯥꯏꯕ ꯑꯣ ꯁꯥꯏ ꯕꯤꯀꯥꯁ ꯁ꯭ꯀꯨꯜꯅꯤ ꯍꯥꯏꯕ ꯍꯥꯏꯔꯛꯑꯣ ꯉꯥꯎꯔꯦ ꯑꯩꯁꯨ ꯕꯦꯝꯖꯥ ꯃꯩꯇꯩ ꯀꯣꯃꯦꯟꯁ ꯇꯧꯕ꯭ꯔꯣ ꯄꯤꯀꯥꯆꯨ ꯑꯩ ꯗ꯭ꯌꯨꯇꯤꯗꯅꯤ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯍꯣꯏ ꯍꯣꯏ ꯄꯤꯀꯥꯆꯨ ꯍꯥꯇꯤꯒꯥꯎ ꯈꯥꯗꯤ ꯃꯅꯥꯛꯇ ꯑꯩ ꯅꯨꯡꯗꯥꯡ ꯂꯩꯅꯤ ꯗꯨꯀꯥꯟꯗ ꯍꯩꯇꯔꯥꯖ ꯕꯣꯕꯤ 1000 ꯌꯧꯒꯗꯕ 6 ꯃꯨꯛꯇ ꯉꯥꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯄꯤꯔꯛꯄꯗꯤ ꯀꯔꯤ ꯀꯥꯏꯕꯗ ꯍꯩꯇ ꯄꯤꯀꯥꯆꯨ ꯑꯩ ꯗ꯭ꯌꯨꯇꯤꯗꯅꯤ ꯌꯦꯡꯉꯒ ꯇꯧꯔꯛꯀꯦ ꯉꯥꯏꯈꯣ ꯕꯦꯝꯆꯥꯖꯤ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨ ꯑꯩ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯆꯔꯨꯒꯦ ꯇꯧꯖꯔꯨꯒꯦ ꯃꯌꯥꯝ ꯂꯩꯔꯝꯃꯨ ꯁꯤꯖꯔꯥ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅꯦ ꯍꯩꯇ ꯕꯦꯝꯆꯥ ꯑꯩ ꯁꯪꯉꯗꯤ ꯂꯥꯛꯀꯅꯤ ꯀꯔꯤ दुकानो सब कौन बिरयानी दुकान नीचे में just चानिंगे बिरयानी दी हाउनी है तो ओके पिकाचू शुक्रिया विकास दुबे ब्लॉग लाइक देन विकास दुबे थैंक यू मेरे लाइव पर आने के लिए सितरस मथी फाइबर चटखे माले जुंगा तो मी मथी फाइबर नते नंगथु विकास दुबे ब्लॉग हेलो जी नमस्ते 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 शुक्रिया मेरी लाइव पर आने के लिए विकास दुबे अभी नया फ्रेंड के साथ कनेक्ट करो बेमसा मैथे अबू बिरयानी चाबा लाक्तोबको सामू ज्ञान तोन को लाके चे बेचा अनौब चंगे मीने कनेक्ट तौसलु नोय मैम जिसे तानौब चंगे मीने कनेक्ट तौसलु मैं तौजरकनी विकास दुबे ब्लॉग बेमसा जी नमस्ते सुजाता से विकास दुबे आपको जवान कल क्या था आपको जवान कल क्या था हाँ विकास दुबे मैं 24 आवर्स के बाद रिटर्न करने के लिए बोला था ना आपने लाइव खत्म होने के बाद रिटर्न करेगा सबको श्रद्धा ब्लॉग्स हेलो विकास भाई कैसे हो श्रद्धा से साना सिंह को मई लागे सनोबा मई लासदी उरोयबा के इस ब्लॉग हाय के कुइरे उदबा के नुंगाइरिबो जिकेदी आओ आओ मफमदा चाथारामे नंग नानावी लाइव का लाकवा संगदेबा नंग नत्रा नंग आई डेली 3:30 थाइनी नुंथिना ngasi tane yu thai je ke nang lakwa sangdeba notification uradi uramani da nang ignore tawira hayo insa mate bros nang onda lagli mi se all natte ko bobi aha ano wanga tani lai jing do जयम चा ये बॉबी सिस्टर नमस्ते कैसे हो अच्छी हो ठीक है क्या आप कैसे हो सही तरह से सक्थी भी सोमदा फंबी सी दा है तना वेलकम तो बिगरे फजना नोसाबो को सियाम बस सही हजीरा होबकी कांसी ताद्रिबो सदा ब्लॉग्स चेक किया हो करे ये तो अरे मेरा आजकल स्कूल का मेरे आजकल का स्कूल का काम बहुत है बहना ओ ठीक है आप जब फ्री होने के बाद मेरे लाइफ ज्वाइन करने के लिए आ जाना ठीक है
मैं डेली 3:30 से लाइव शुरू हो जाता है सब इचे के बॉस मैम खोरमजरी फरे चे के ngata 상보다 장비에 thank you 뱀 짬에 अनौबो नाते एगी फ्रेंड नि लोइना ओ हेजरा आई हजिरा सुबह तोकले दा जदि हजिरा सुबह तोकलसु मोदी ना जम पिरकपनी मोदी की मनाइने कयम काइदे केस अभी फ्री है ना किया ना जॉइन हाँ थैंक यू उसके लिए हाँ नन्हे मथु नन तला पाइन नन सिदे मथु नमो केस लोना सही टाइम का बोला चेक के चाक होंगबो सिदे मथु नमो हाँ गा थोको ना हजी जते हाँ मोला ने हजु लोइना जा रोइ दुना नि हेजरा से से सिदे नमो ने बोलते इना ना मैं नहीं करता मिर्चा विकास भाई आपकी इस आईडी को भी रिटर्न देना है क्या मतलब बॉबी मोदी है इसे कनाना मोदी है जी नंग मथाता लेरिबो मीदो नोगी इपू थोकरा गाइना नोगी इपू थोकरो दा थेता केस बॉबी 3:30 to 7:30 pm दौ ट्यूशन टाइम नि ने ओ अस नंग जेब संगन ने तौरिसिबो आइना मु नांग संगदबा नु लोइ मोले ने आया थत अदिया अच्छा से बॉबी बाय बाय थैंक यू से सुजता हां नन से पालो ना एलवी थाले पुनि पा मतुन दो दिखाई दे निपान दो मोय संग्रिबा निपान दो मोय मु संग्रिबा हंगरा जान पे हिने मोबाइल थाजलगनी मोबाइल बुदि नि ने बा मोबाइल इसे थाजलगने आइना लाइव एलवी थाजे मा इसे चंगदी स्ट्राइक चाराने ने अदुना आइना ने नुथिन दो संगबा थारबा सैतरास ओजा के इंजांग चराग लगे के बस नमिन हमनि से इशू थबक कंदी एलवी कथा जैसे ठीक है नंदी मोनो तौजारबो मोनेटाइज तौजारबो सुवाना नमूने नुसाबा कॉस मयाम समगे सैंपल फबा अमता दा खोइरा वाई समसे संगन बदगी खोइबदा याद्रे स्ट्रेट तौथोरोना खोइरादी सुवाना नमून सुवाना दा हाई के केसीस लोइना मोटन लोइना लोइनी असी अमु असी गइनी ने मुरैदा थमुजा कोना किना थमुजा आई साउन तोरे आई साउरोगे आई साउरोरा मचामदे बॉबी थोकलायको होय दन चामजा चाक थोंगद्रबो के बो सैता चाक चाद्रिना कोना तो गाखो वीडियो नमसेबा सिनंगदबो सिने फुरक्तोइजे सैता चाक चाद्रिने एक परा थारो लने चारे ओ आहो तैबदा नाखोबा मामा वीडियो तैमिनसेबा फुरि फजाबली चिना फुरि नाका फजाबली चिना सिगैने फुरि फजाबली चिना खोने अदो सनो सिबेम जानुङाइरिबो लादुगा गाइखो जदगी खरा लौलोगे वीडियो नमनुने हैमा कनादै जाबेम चाइङु जुखरा तालौना इसे लौगेदना वीडियो नाम जबे फुरि फजाबली चिना चला मणिपुर इरां लोइद्रि फाव लाखिरोय सेला फुजरा फजे जामते नुङाइरि केकेसी फुरि फजाबली चिना अमुजा हेतरास नोंसाबा सम खोइबदो चुही तैसलो अदुगा समगी मतोंदुदा नुंग मचा मचा फरदा फम जामते होय हैरके हैबेने सगस इयाम्बा अदुना फराद्रा नुआइले मामा दवसना फरे आइसु एलबी जे लोइसनाबा तौरगे मयाम होरेन नुथिन पुंग 3:30 मु थारके मयाम लाक्यु असंग मंगाइगी अदो होजि इजा नुपि गई वीडियो नंगीगे बाय मयाम मई लोइसनजरगे को इजला लोय याना याना होरेन नुथिन लाओ मयाम पुरा होरेन नुथिन लाओ मामा शाम को भी आना 3:30 से मैं एलवी शुरू होगा पुजरल बाय इसे पुजरल नुसिए ngसाइदि एक्टिव तौलरि जानी इंतरा से पिसना चिबा हाना दनि ममा वीडियो नुसिए
ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯛꯑꯁꯤ ꯄꯨꯟꯁꯤꯂꯣꯛ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯏꯌꯥꯝꯕ ꯑꯄꯤꯛꯄꯤꯁꯤꯗꯤ ꯈꯪꯉꯨꯔꯦ ꯁꯥꯟꯅꯁꯤꯅꯦ ꯐꯣꯟꯁꯤ ꯅꯪꯕꯣ ꯁꯥꯟꯅꯁꯤꯀꯣ ꯃꯃꯥꯁꯨ ꯂꯩꯔꯤꯗꯧꯗ꯭ꯔꯦ ꯁꯥꯟꯅꯁꯤꯅꯦ ꯍꯧꯗꯣꯡ ꯃꯥꯜꯂꯦ ꯃꯃꯥꯏꯗꯣ ꯁꯤꯗ ꯐꯔꯦ ꯐꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯏꯆꯥꯅꯨꯄꯤ ꯀꯞꯄꯛꯑꯦ ꯏꯆꯥꯅꯨꯄꯤ ꯀꯞꯈꯥꯏꯗꯧꯔꯦ ꯅꯣꯡꯁꯥꯕ ꯈꯪꯂꯨꯅꯨ ꯈꯪꯂꯨꯅꯨ ꯁꯦ ꯐꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯁꯤꯜꯂꯒꯦ